132880336 number asida dial tawbiraklaga ngasigi ipau gi thoram asida saruk yabirakpa yaragani ojak ahanba ko lokhachage. Hello. Good morning. Good morning. Very haba ji koi mobani Thawbaldagi lukhoi habibani ko. Hoi line se kitang dinungai taba mali haibiu pau ga marle na ba guest tagi tabining ba karamba wafam pukhat pigani anda makta pukataning ba je haji pau ge yau gi ba akogi indiana akogi Myanmar da thokli ba irang asigi matang da akogi lai taisan na ba ya sanan na ba akogi honagani Ibagi nuwaitaba amasu hongkokpagi pao oina taki aduga hajik Manipuri da thokliba irangsina makogi wakaldana karigumba amata khangsanadabu utsanadaba gi mawongda sum leiba makoina oriba mawongsi matangsida lingsinbiba gesna kari wakallon khanbadagi khallibano haibagi matang khajikapta khandiramo haiduna hangat Hoi phagani guest tagi tamina se oja kolar su thambiri aduga president ki wafam da su speech da su haiba tare khoi gi Manipur gi irang se santi purakna bagi wafam amata panbiram de haibagi pau su dum thengna je oja kamaina thambini kanogi posak si wafam si ani thue amana kolar na pami bana khoi ngarang si khoi external affairs minister Jay Shankar na mana phubuki wakum amada base to bane mana haibasi akogi thangnaba leita haitare Myanmar da thoiba thobuksi si wathok lathok sing si lusinanaba Indiana akogi lowbi aba thodang sing lowri yingchali na haibani abi matangda Indiana lowri ba rule sikari no na ay hangakpane na lawi aduga force na hangbibana Parliament ngarangi president pi ba speech to da ko Manipur yo mamata pandabagi wa oina adu matang bagi adu ko to malik akoi na yindi abasi akoi lepak si ya siga ka doga Myanmar ga si non na bani na Myanmar da thodo wa to ma non na ba thodo wa to ma thogwa taragadi adum lepak asida dum awaba khadir nang bai si hauna sa dum oyaba ko kulam moina palabada Myanmar da hana restaurant har ka da Myanmar masa mayam ama hoisi lanjela kana Manipur da sulai aduga then khoi Mizoram da sulai aduna moi mayam si sum chajalak pasi thingbusi yade masi malengi oiba adum masi hauna bi ne ko unna inthangabada khanaragadi adum leminai baduda kurungchado mayam ama thokpa jhona bini aduna politically socially economically haitare makai ohumda India ra suyam sauna soi aduda India ra sokpadai hendodana Manipur thoiba kangpi irang sibawada akogi Myanmar masa singi itil yaubra habagi wang mayam ama adum lakpo lady sine ko adu ngasagi kanona akoi external affairs minister sina India gi sina mana madu gidu ma yangkum le yengi adu khonari haibani kamaina khonar do no haibada mana palli masam palli dongai kabla bani kanano harkanda Tatmando haisni Tatmando je kanano military junta gi kangu sini moina democracy lemba ferosi Myanmar si democracy si moina lehende aduga moina lepak si paisalaga military rule salairaga leibani adu then tabu amada akoi kaya na Myanmar si lalobo mayam na pocket ta moina maning tambale pak tongna lepak ngagla badana khojiti ngagi lalobo mayam si je podang punjalaga amukta kenoda khoi Myanmar gi lengak pai ba military junta si da ponjalaga nomai ka pade ko aduna aso musul wara batoi misi mina nangi then aragadi mogi leramba military junta gi langi mayam so adum hali adum pai then military junta gi tabu so mayam hali aduna inai tanaba ma lepak ama oirga lady aduna si nakal ani maksi asnaba poraga warisin kin sanaraga sanaba yarana bagi lambi ama indiana civilization bi aduna nakai sanbu oigane na khalle sima aduga ani subada
ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯅꯗꯅ ꯏꯔꯥꯡ ꯊꯣꯛꯇꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯁꯣꯝꯒꯤ ꯏꯊꯤꯜꯁꯤ ꯌꯥꯎꯕꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕꯁꯤ ꯑꯗꯨꯝ ꯊꯣꯛꯄꯅꯤꯅ ꯂꯧꯔꯝꯒꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝ ꯅꯪꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯖꯔꯗꯕꯗꯧꯅ ꯑꯩꯈꯣꯏꯅ ꯎꯔꯤ ꯁꯦꯟꯇꯔꯗ ꯎꯔꯤꯁꯦ ꯁꯦꯟꯇꯔꯒꯤ ꯃꯤꯠꯌꯦꯡꯗ ꯌꯥꯝ ꯇꯥꯝꯊꯣꯛꯑꯒ ꯂꯩꯔꯤꯁꯦ ꯃꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯗꯒꯤ ꯑꯣꯏꯒꯅꯤ ꯂꯥꯟꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕꯅꯤ ꯈꯪꯗꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯅ ꯑꯣꯏꯍꯜꯂꯛꯄ ꯐꯣꯟꯗꯨꯗ ꯃꯣꯏꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯋꯥꯠꯄꯗꯒꯤꯗꯤ ꯈꯪꯗꯦ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨ ꯏꯟꯗꯤꯌꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯈꯔ ꯅꯪꯖꯕ ꯋꯥꯅꯤ ꯑꯗꯨ ꯀꯣꯟꯅ ꯐꯔꯛꯀꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯃꯐꯝ ꯐꯔꯛꯀꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯔꯣꯝꯗ ꯂꯩꯔꯝꯕ ꯌꯥꯏꯅ ꯈꯜꯂꯤ ꯍꯣꯏ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅꯁꯨ ꯉꯔꯥꯡꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝꯗ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠꯀꯤ ꯋꯥꯔꯣꯜ ꯊꯝꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄꯤꯈꯤꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯁꯦ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄ ꯑꯃꯗꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯑꯍꯣꯡꯕ ꯂꯥꯛꯄꯅ ꯑꯣꯏꯍꯜꯂꯛꯂꯤꯕ ꯁꯤꯡꯅꯕꯁꯤꯡꯁꯦ ꯄꯥꯛꯁꯟꯅ ꯌꯦꯡꯁꯤꯟꯅꯕ ꯁꯛꯇꯤ ꯂꯩꯕ ꯀꯃꯤꯇꯤ ꯑꯃ ꯒꯕꯔꯟꯃꯦꯟꯠꯅ ꯁꯦꯝꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯉꯁꯥꯏ ꯑꯍꯥꯟꯕꯒꯤꯗ ꯍꯣꯁꯅ ꯍꯥꯏꯕꯤꯈꯤꯗꯣ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯦ ꯃꯁꯤ ꯆꯠꯅꯕꯤꯅꯤ ꯀꯩꯅꯣꯒꯤꯗ ꯀꯟꯚꯦꯟꯁꯟꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯄꯥꯡꯊꯣꯛꯄ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁꯤꯇꯤꯡꯗ ꯖꯣꯏꯟ ꯁꯤꯇꯤꯡꯗ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯇꯉꯥꯏꯕꯛ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯍꯧꯔꯛꯄ ꯍꯥꯏꯕꯗꯤ ꯖꯅꯋꯥꯔꯤ ꯂꯣꯏꯔꯛꯄ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯧꯔꯛꯄꯁꯤꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝ ꯐꯝꯃꯦ ꯃꯤꯐꯝ ꯐꯝꯕ ꯀꯥꯟꯁꯤꯗ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯃꯥꯅ ꯍꯥꯎꯁꯇ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯍꯧꯁꯥ ꯑꯗꯨꯝ ꯑꯣꯏ ꯑꯗꯣ ꯍꯥꯎꯁꯇ ꯄ꯭ꯔꯁꯤꯗꯦꯟꯅ ꯄꯤꯕ ꯑꯦꯗ꯭ꯔꯦꯁꯁꯦ ꯀꯔꯤꯅꯣꯅ ꯑꯩꯈꯣꯏꯅ ꯌꯦꯡꯀꯥꯟꯗ ꯒꯃꯦꯟꯠꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯃꯌꯥꯝ ꯑꯗꯨ ꯒꯃꯦꯟꯠꯅ ꯇꯧꯒꯦꯅꯤꯡꯉꯤꯕ ꯍꯥꯏꯕ ꯒꯃꯦꯟꯠꯀꯤ ꯋꯥꯔꯣꯜ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯥꯕꯤꯔꯤꯁꯦ ꯍꯥꯏꯕꯗꯤ ꯃꯣꯗꯤ ꯒꯃꯦꯟꯠꯅ ꯃꯥꯅ ꯄꯥꯏꯈꯠꯄ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡ ꯃꯥꯅ ꯄꯥꯏꯈꯠꯀꯦ ꯅꯤꯡꯉꯤꯕ ꯃꯥꯒꯤ ꯑꯦꯆꯤꯞꯃꯦꯟ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯒꯤꯗꯣ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯕꯅꯤ ꯁꯤꯁꯦ ꯁꯤ ꯍꯧꯅꯕꯤꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯒꯃꯦꯟꯠꯅ ꯀꯩꯅꯣꯅ ꯄ꯭ꯔꯁꯤꯗꯦꯟꯅ ꯉꯥꯡꯒꯗꯧꯔꯤꯕ ꯋꯥ ꯄ꯭ꯔꯁꯤꯗꯦꯟꯅ ꯃꯌꯥꯝꯗ ꯄꯤꯒꯗꯧꯔꯤꯕ ꯑꯦꯗ꯭ꯔꯦꯁꯇꯣ ꯏꯟꯗꯤꯌꯥ ꯒꯃꯦꯟꯠ ꯍꯥꯏꯗꯤ ꯃꯣꯗꯤ ꯒꯃꯦꯟꯠꯅ ꯁꯦꯝꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤꯗꯨ ꯀꯦꯕꯤꯅꯦꯠꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯀꯥꯟꯗ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯉꯥꯡ ꯑꯣꯏꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯤꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨ ꯄꯥꯊꯣꯛꯄꯛꯇꯅꯤ ꯑꯗꯨꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯕ ꯃꯅꯤꯄꯨꯔꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯅꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯔꯤ ꯁꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯃꯆꯥ ꯑꯃꯐꯥꯎꯗ ꯑꯗꯩ ꯏꯪꯇꯕ ꯄꯣꯔꯛꯅꯕ ꯍꯣꯠꯅꯔꯤꯕꯨ ꯍꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯀꯥꯏꯅ ꯃꯆꯥ ꯑꯃꯐꯥꯎ ꯑꯥꯄꯤꯜ ꯑꯃꯐꯥꯎ ꯇꯧꯗꯦ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯑꯣꯏꯅ ꯇꯧꯏ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯗꯨ ꯑꯗꯨꯝ ꯍꯪꯉꯦꯅ ꯑꯗꯨꯒꯤ ꯄꯣꯠꯇ ꯊꯝꯃꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯤ ꯄꯣꯠꯇ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯅꯤꯁꯨꯕ ꯍꯧꯖꯤꯛꯀꯤ ꯑꯀꯣꯟꯕꯗ ꯑꯃꯨꯛ ꯅꯞꯁꯟꯕꯤꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯊꯧ ꯄꯨꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯕꯖꯦꯠꯁꯦ ꯊꯝꯃꯦ ꯌꯨꯅꯤꯌꯟ ꯕꯖꯦꯠꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯏ ꯀꯃꯥꯏꯅ ꯆꯠꯅꯕꯤ ꯂꯥꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯒꯃꯦꯟꯠꯁꯤ ꯀꯩꯅꯣꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯑꯦꯟꯗꯤꯑꯦꯒꯤ ꯒꯃꯦꯟꯠꯁꯦ ꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯝꯒꯤ ꯑꯔꯣꯏꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯅꯦꯕꯀꯣ ꯍꯟꯗꯛꯀꯤꯁꯦ ꯍꯥꯏꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯁ꯭ꯋꯥꯏꯗꯗꯤ ꯑꯅꯧꯕ ꯒꯃꯦꯟꯠ ꯑꯃ ꯂꯥꯛꯑꯅꯦꯕꯀꯣ ꯚꯣꯠ ꯇꯧꯔꯅꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯃꯤꯌꯥꯝꯅ ꯂꯦꯞꯄꯅꯤ ꯁꯤꯗꯩꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯁꯨꯝꯕ ꯑꯔꯣꯏꯕ ꯃꯇꯝꯗ ꯐꯝꯕ ꯀꯩꯅꯣꯁꯤꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁꯦꯁꯟ ꯕꯖꯦꯠꯀꯤ ꯃꯤꯐꯝꯁꯤꯗꯗꯤ ꯏꯟꯇꯔꯤꯝ ꯕꯖꯦꯠ ꯑꯣꯏꯅ ꯄꯨꯊꯣꯛꯑꯦꯕꯀꯣ ꯏꯟꯇꯔꯤꯝ ꯕꯖꯦꯠ ꯄꯨꯊꯣꯛꯄꯁꯤꯗ ꯏꯟꯇꯔꯤꯝ ꯕꯖꯦꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯑꯣꯏꯕ ꯌꯥꯒꯦꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯟꯅꯁꯨ ꯅꯩꯅꯕ ꯆꯨꯝꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯁꯤ ꯃꯁꯛ ꯃꯑꯣꯡ ꯂꯦꯞꯄ ꯉꯝꯗꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯑꯣꯏꯌꯦꯕ ꯑꯗꯣ ꯕꯖꯦꯠꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯦ ꯉꯁꯥꯏꯒꯤ ꯚꯣꯠ ꯑꯃ ꯊꯦꯡꯅꯗꯣꯏꯅꯤ ꯚꯣꯠ ꯑꯃ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯉꯣꯏꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯇꯦꯛꯁ ꯌꯥꯝꯅ ꯆꯥꯎꯅ ꯂꯧꯈꯠꯂꯛꯄ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯑꯃꯗ ꯈꯋꯥꯡ ꯋꯥꯡꯈꯠꯂꯛꯄ ꯁꯦꯜ ꯊꯨꯝ ꯐꯤꯕꯝ ꯐꯔꯝꯃꯦꯅ ꯃꯑꯣꯡ ꯆꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒꯗꯤ ꯚꯣꯠ ꯀꯥꯔꯣꯏꯗꯣꯏꯅꯤꯗꯣ ꯑꯗꯨꯅ ꯑꯦꯁꯤꯇꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯇꯦꯛꯁꯀꯤ ꯂꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯍꯟꯗꯦ ꯅꯍꯥꯟ ꯏꯟꯀꯝ ꯇꯦꯛꯁ ꯊꯤꯕꯒꯤ ꯆꯥꯡꯗꯨꯁꯨ ꯍꯦꯟꯒꯠꯇꯦ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯄꯣꯠꯇꯨꯗ ꯑꯗꯨꯝ ꯂꯩꯒꯅꯤꯅ ꯑꯗꯨ ꯌꯥꯎꯔꯤꯗꯨꯅꯦꯕꯀꯣ
ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯅꯩꯅꯗ ꯌꯥꯗꯦ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯅꯩꯅꯗ ꯌꯥꯗꯦ ꯅꯩꯅꯗ ꯌꯥꯗꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯕꯖꯦꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯩꯄꯥꯛ ꯑꯃꯒꯤ ꯕꯖꯦꯠ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯀꯥꯏꯗ ꯌꯨꯝꯐꯝ ꯑꯣꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯄꯣꯄꯨꯂꯦꯁꯟꯗ ꯌꯨꯝꯐꯝ ꯑꯣꯏꯌꯦꯕꯀꯣ ꯄꯣꯄꯨꯂꯦꯁꯟꯗ ꯌꯨꯝꯐꯝ ꯑꯣꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯃꯥꯒꯤ ꯗꯤꯃꯣꯒ꯭ꯔꯥꯐꯤꯗ ꯌꯥꯝ ꯆꯥꯎꯅ ꯁꯣꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯦꯟꯒꯠꯂꯛ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯍꯦꯟꯒꯠꯂꯛꯏꯅꯣ ꯀꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯋꯥꯍꯪ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯌꯦꯡꯁꯤꯟꯅꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯃꯥꯅ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯌꯦꯡꯁꯤꯜꯂꯤ ꯍꯦꯟꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯡꯗꯣ ꯀꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯄꯅꯣ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯃꯤꯊꯣꯛ ꯀꯌꯥꯝ ꯆꯪꯁꯤꯜꯂꯛꯀꯦ ꯃꯥꯅꯗꯤ ꯃꯗꯨꯗ ꯌꯦꯡꯉꯒ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯦꯟ ꯊꯨꯝꯒꯤ ꯊꯧꯁꯤꯜ ꯁꯦꯝꯗꯣꯔꯤꯕꯅꯤꯅ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯅ ꯑꯩ ꯁ꯭ꯋꯥꯏꯗ ꯈꯟꯖꯩ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯑꯌꯨꯛꯁꯤꯗ ꯑꯩ ꯔꯟꯖꯤꯠ ꯈꯣꯡꯃꯟ ꯑꯇꯣꯝꯂꯩꯔꯛꯇꯒꯤꯅꯤ ꯃꯦꯝ ꯍꯣꯏ ꯃꯤꯡ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯄꯥꯛꯀꯤ ꯏꯗꯤꯇꯔ ꯍꯦꯃꯟꯇ ꯅꯤꯉꯣꯝꯕꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯪꯂꯩꯄꯥꯛꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 12,000 ꯁꯝ ꯈꯔꯅꯤ ꯍꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯁꯨꯔꯝꯂꯤꯕ꯭ꯔꯥ ꯁꯨꯔꯝꯃꯣꯏꯗ꯭ꯔꯥ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀꯁꯨ ꯀꯕꯣ ꯚꯦꯂꯤ ꯍꯥꯏꯕ ꯑꯃꯁꯨ ꯑꯃꯨꯛ ꯑꯩ ꯄꯟꯖꯗ꯭ꯔꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯪꯂꯩꯄꯥꯛꯁꯤ ꯌꯦꯡꯕ ꯃꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯏꯖꯠ ꯃꯥꯡꯖꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦ ꯏꯀꯥꯏꯕ ꯈꯪꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌా ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯥꯏꯖꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯥꯎꯗꯁꯨ ꯑꯗꯒꯤ ꯐꯦꯁꯕꯨꯛꯇꯁꯨ ꯄꯨꯡꯆꯥꯏ ꯆꯥꯏꯔꯕ ꯚꯥꯏꯔꯦꯜ ꯑꯣꯏꯔꯕ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯑꯃꯕꯨ ꯃꯁꯥꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯅ ꯅꯣꯡꯃꯩ ꯄꯥꯏꯅ ꯃꯁꯥꯒꯤ ꯃꯦꯇꯔꯤꯌꯦꯜ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯔꯒ ꯅꯨꯄꯤꯁꯤꯡꯅ ꯏꯜꯂꯒ ꯆꯤꯡꯃꯥꯏꯗ ꯇꯧꯔꯛꯏꯕꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯀꯔꯝꯕ ꯂꯩꯕꯥꯛ ꯑꯃ ꯌꯦꯡꯉꯒ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯃꯗꯨ ꯏꯀꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯑꯥꯔꯃꯤ ꯃꯁꯥꯃꯛꯇꯨꯗ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜꯗꯨ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯏꯀꯥꯏ ꯈꯪꯗꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯨꯄꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎ ꯏꯟꯅꯕ ꯅꯨꯄꯤ ꯑꯃ ꯅꯨꯄꯤ ꯈꯔꯅ ꯁꯨꯝꯆꯤꯟꯅ ꯄꯥꯏꯔꯒ ꯇꯥꯜꯂꯛꯄꯗꯧꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯥꯔꯃꯤ ꯑꯃꯅ ꯇꯧꯔꯤꯕꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯀꯔꯝꯕ ꯂꯩꯕꯥꯛꯁꯤꯡ ꯏꯟꯗꯤꯌꯥꯁꯤꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯒꯗꯧꯔꯤꯕꯒꯦ ꯃꯁꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯌꯥꯝ ꯏꯀꯥꯏ ꯈꯪꯃꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯇꯥꯃꯤꯟꯅꯁꯤ ꯀꯦꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯔꯖꯤꯠꯄꯨ ꯑꯩ ꯇꯔꯥꯝꯅ ꯑꯣꯛꯆꯩ ꯑꯍꯥꯟꯕ ꯑꯩꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗ ꯔꯦꯗꯤꯑꯣꯁꯤ ꯌꯧꯔꯛꯄꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯕꯅꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯗꯣ ꯑꯇꯩ ꯑꯩꯈꯣꯏ ꯀꯩꯅꯣꯗꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗꯗꯤ ꯌꯥꯝ ꯇꯣꯏꯅ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯄꯨꯈꯠꯄꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯁꯤꯗꯗꯤ ꯑꯍꯥꯟꯕ ꯑꯣꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯈꯪꯉꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅꯁꯨ ꯈꯪꯉꯤ ꯃꯅꯤꯄꯨꯔꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯁꯤ ꯈꯪꯉꯤ ꯑꯗꯣ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯃꯅꯤꯄꯨꯔꯗ ꯃꯩ ꯆꯥꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤ ꯅꯥꯟꯅ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯥꯟꯗ ꯃꯩ ꯆꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏꯒꯤ ꯃꯤ ꯎꯍꯟꯗꯅꯕ ꯐꯅ ꯌꯥꯝꯅ ꯈꯨꯝꯃꯒꯁꯨ ꯐꯤꯕꯥꯟꯗꯨꯗ ꯃꯩ ꯆꯥꯛꯄꯗꯣ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯂꯣꯏ ꯎꯔꯛ ꯇꯥꯕꯅꯤꯀꯣ ꯑꯗꯨꯒ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯀꯩꯅꯣꯅ ꯉꯁꯥꯏꯒꯤ ꯃꯔꯨꯞ ꯔꯟꯖꯟꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯃꯁꯤ ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯕꯃꯛꯇꯣ ꯑꯗꯨꯃꯛ ꯍꯥꯏꯕ ꯌꯥꯕꯖꯥꯠꯅꯤꯅ ꯑꯩ ꯂꯧꯏ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯌꯦꯡꯍꯩꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯃꯗꯤ ꯇꯧꯔꯣ ꯑꯗꯨꯒ ꯗꯦꯟ ꯏꯔꯥꯡꯁꯤꯃꯗꯤ ꯐꯖꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄ ꯎꯗꯦꯅ ꯑꯗꯨꯝ ꯂꯧꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯤꯗ ꯊꯝꯕꯤꯔꯝꯃꯤꯗꯨ ꯌꯦꯡꯕꯤꯔꯣ ꯍꯟꯗꯛꯇ ꯃꯣꯔꯦꯗ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯀꯤ ꯋꯥꯅꯤ ꯃꯣꯔꯦꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗꯨ ꯆꯠꯄꯤꯈ꯭ꯔꯣ ꯇꯥꯟꯕꯅꯤ ꯈꯨꯠꯀꯤ ꯅꯨꯄꯤꯁꯤꯡꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯃꯩꯇꯩꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯩꯇꯩꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯍꯥꯏ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯃꯥꯟꯗꯣꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯄꯤ ꯕꯣꯝ ꯄꯤ ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯄꯥꯝꯃꯤꯕ ꯍꯥꯏꯕꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨꯒ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯇꯥꯟꯊꯣꯛꯈꯤꯅꯅꯕ ꯊꯕꯛꯇ ꯀꯔꯤꯝꯇ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯦ
ꯃꯣꯏ ꯃꯁꯦꯟ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ ꯄꯨꯟꯅ ꯌꯥꯅꯔꯦ ꯑꯗꯨꯅ ꯅꯣꯏ ꯆꯠꯄꯤꯈ꯭ꯔꯣꯅ ꯇꯥꯟꯕꯅꯤꯀꯣ ꯗ꯭ꯔꯃꯥꯅꯤ ꯃꯁꯤꯒꯤꯁꯤ ꯗ꯭ꯔꯃꯥꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯄ꯭ꯂꯣꯠ ꯇꯧꯕꯅꯤ ꯊꯑꯣꯏꯅ ꯊꯥꯗꯣꯛꯄꯅꯤ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯑꯗꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯇꯧꯏꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ AR ꯆꯠꯄꯤꯈ꯭ꯔꯣꯅ ꯑꯗꯨꯝ ꯍꯥꯏ ꯄꯥꯝꯖꯗ꯭ꯔꯦꯅ ꯀꯩꯒꯤꯅꯣ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯉꯦꯅ ꯑꯗꯨꯝ ꯍꯥꯏꯀꯣ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯐꯖꯗꯕ ꯋꯥꯇꯥꯀꯣ ꯑꯗꯨꯝ ꯁꯤꯅꯩ ꯑꯩ ꯃꯁꯤ ꯄꯟꯅꯤꯡꯗꯦ ꯅꯤꯉꯣꯜ ꯃꯋꯥꯅꯤꯀꯣ ꯍꯥꯏꯅꯔꯤꯅꯤꯀꯣ ꯃꯌꯥꯝꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯄꯟꯅꯩ ꯄꯦꯟꯗꯗꯅ ꯑꯗꯨꯝ ꯄꯉꯥꯡ ꯉꯥꯡꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ ꯅꯠꯇꯦꯕꯀꯣ ꯗꯦꯟ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗꯨꯗ ꯅꯠꯇꯦꯕꯀꯣ ꯀꯅꯥꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯊꯧꯁꯤꯜꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯇꯨꯀꯠꯆꯔꯤꯗꯤ ꯏꯟꯗꯤꯌꯥꯅ ꯃꯥꯒꯤ ꯂꯧꯔꯤꯕ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯂꯧꯔꯤꯕ ꯊꯧꯁꯤꯜꯗꯨꯅꯦꯕꯀோ ꯃꯣꯏꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯇꯧꯕꯩ ꯋꯥꯅꯦꯕꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯇꯧꯕ ꯋꯥꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯇꯧꯕꯩ ꯋꯥꯅꯦꯕꯀꯣ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯕ꯭ꯂꯦꯝ ꯇꯧꯕꯁꯨ ꯆꯨꯝꯃꯣꯏꯅ ꯂꯧꯋꯦꯕꯀꯣ ꯑꯗꯨꯅ ꯁꯦꯟꯇꯔꯅ ꯑꯁꯤꯃꯗꯤ ꯇꯧꯔꯣ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛꯁꯦ ꯉꯁꯤ ꯁꯦꯡꯕ ꯄꯣꯠ ꯑꯃ ꯊꯝꯗꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯐꯥꯎꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯅꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯎꯕꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯔꯟꯖꯤꯠꯅ ꯑꯩꯈꯣꯏꯁꯤ ꯏꯀꯥꯏꯗ꯭ꯔꯥꯒ ꯍꯥꯏꯔꯤꯁꯦꯀꯣ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯅꯠꯇꯗꯧꯅ ꯅꯣꯏꯅ ꯇꯧꯔꯤꯕ ꯁ꯭ꯋꯥꯏꯗ ꯏꯟꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯑꯃꯨꯛ ꯇꯥꯟ ꯅꯨꯄꯤꯁꯤꯡꯅ ꯑꯃꯨꯛ ꯇꯥꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯥꯏꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯅꯦꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅꯦꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯐꯣꯔꯁ ꯃꯌꯥꯝꯁꯤ ꯁꯤ ꯀꯔꯤꯝ ꯇꯧꯗꯅ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯗ ꯑꯃꯨꯛ ꯏꯟ ꯑꯃꯅ ꯑꯃꯨꯛ ꯇꯧꯔꯒ ꯇꯧꯔꯤꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯣꯛꯇ꯭ꯔꯥꯅ ꯍꯪꯕ ꯋꯥꯍꯪꯗꯨꯃꯛ ꯑꯗꯨꯝ ꯑꯆꯨꯝꯕꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯜꯂꯣ 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 ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ ꯑꯩ ꯃꯌꯥꯝ ꯍꯜꯂꯒꯤ ꯊꯝꯃꯣꯅꯦ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯔꯥꯏꯋꯥꯏ ꯖꯒꯥꯗꯩ ꯑꯣꯏꯕꯤꯗꯣꯏꯅꯣ ꯀꯣꯟꯆꯥꯛꯇꯒꯤꯅꯦ ꯀꯣꯟꯆꯥꯛꯇꯒꯤ ꯑꯉꯧ ꯍꯥꯏꯕꯤꯕ꯭ꯔꯥ ꯁꯥꯃꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯒꯦꯁꯇꯒꯤ ꯇꯥꯕꯤꯅꯤꯡꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯧꯔꯤꯕ ꯏꯁꯨꯁꯤꯗ ꯗꯤꯜꯂꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯒꯤ ꯃꯤꯐꯝ ꯐꯝꯃꯤꯉꯩ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ MLA ꯃꯟꯇ꯭ꯔꯤꯁꯤꯡ ꯆꯠꯂꯦꯔꯒ ꯁꯤꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯣꯏ ꯊꯥꯡꯒꯠꯄꯤꯕ ꯌꯥꯏꯗꯅ ꯑꯗꯨꯁꯨ ꯊꯥꯡꯒꯠꯄꯤꯗꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕꯤꯌꯨ ꯍꯥꯏꯗꯅ ꯁꯤꯒꯤ ꯑꯩꯒꯤ ꯇꯥꯃꯣꯅ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯏ ꯑꯁꯤꯁꯨ ꯐꯝꯕꯤꯌꯨ ꯌꯥꯗꯕ ꯅꯣꯡꯃꯒꯤ ꯑꯗꯨꯗ ꯀꯥꯞꯊꯔꯛꯑꯦ ꯑꯗꯨꯗ ꯀꯥꯞꯁꯤꯜꯂꯛꯑꯦꯅ ꯅꯣꯡꯃꯒꯤ ꯁꯤꯖꯤꯜꯂꯛꯄꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯄꯦꯟꯗꯗꯅ ꯈꯤꯇꯪ ꯊꯥꯡꯒꯠꯆꯕꯅꯤ ꯒꯦꯁꯇꯒꯤ ꯈꯤꯇꯪ ꯇꯥꯖꯅꯤꯡꯉꯤ ꯐꯒꯅꯤ ꯒꯦꯁꯇꯒꯤ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝꯁꯤ ꯍꯧꯔꯦ ꯇꯥꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 9 ꯐꯥꯎ ꯆꯠꯊꯒꯗꯕꯅꯤ ꯌꯥꯝꯅ ꯁꯥꯡꯕ ꯃꯤꯐꯝ ꯅꯠꯇꯦ ꯑꯇꯦꯟꯕ ꯃꯤꯐꯝꯅꯦꯅ ꯂꯧꯕ ꯌꯥꯏ ꯃꯔꯝꯗꯤ ꯉꯁꯤꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠꯅꯤ ꯍꯌꯦꯡ ꯁꯨꯇꯤ ꯍꯌꯦꯡ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯂꯩꯔꯣꯏ ꯅꯣꯡꯃꯥꯏꯖꯤꯡ ꯂꯩꯔꯣꯏ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯇꯥꯡ 4 ꯐꯥꯎꯗꯤ ꯀꯩꯝ ꯇꯧꯔꯔꯣꯏ ꯍꯥꯏꯕꯅꯤꯀꯣ ꯉꯁꯤ ꯂꯩ ꯑꯗꯨꯅ ꯇꯥꯡ 9ꯗ ꯂꯣꯏꯒꯗꯕꯅꯤ ꯑꯗꯣ ꯂꯣꯏꯒꯗꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯊꯝꯖꯈꯤꯕꯗꯨꯅꯤꯀꯣ ꯃꯣꯗꯤ ꯒꯃꯦꯟꯠꯀꯤ ꯑꯔꯣꯏꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯅꯤ ꯑꯔꯣꯏꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯔꯣꯏꯕ ꯇꯥꯝꯒꯤ ꯑꯔꯣꯏꯕ ꯑꯅꯤꯔꯛꯁꯨꯕ ꯇꯥꯝꯒꯤ ꯑꯔꯣꯏꯕ ꯃꯤꯐꯝꯅꯤ ꯃꯤꯐꯝꯁꯤꯗ ꯂꯩꯄꯥꯛꯁꯤꯒꯤ ꯈꯟꯅꯕ ꯌꯥꯕ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯏꯟꯇꯔꯅꯦꯜ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯇꯔꯅꯦꯜꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯈꯟꯅꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯂꯩꯕꯁꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯈꯟꯅꯕ ꯍꯥꯏꯁꯤ ꯈꯟꯅꯅꯤꯡꯉꯦꯅ ꯊꯣꯏꯅ ꯈꯟꯅꯕ ꯌꯥꯗꯦꯕꯀꯣ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯇꯧ ꯈꯟꯅꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯒꯤ MPꯁꯤꯡꯅ ꯃꯥꯒꯤ ꯇꯥꯟꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯈꯠꯂꯛꯄ ꯃꯣꯁꯟ ꯑꯃ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏ ꯒꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯠꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯁꯨ ꯊꯝꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨ ꯊꯝꯕ ꯎꯗꯦ ꯃꯃꯥꯡꯗꯁꯨ ꯊꯝꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯊꯝꯗꯦꯀꯣ ꯑꯗꯨꯝ ꯅꯝꯐꯨ ꯍꯥꯞꯄꯨꯗ ꯑꯗꯨꯝ ꯇꯧꯔꯒ ꯏꯜꯂꯒ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯂꯩꯄꯥꯛꯀꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯂꯩꯄꯥꯛꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯁꯤ ꯑꯗꯨꯝ ꯀꯥꯡꯕꯨ ꯈꯔꯅ ꯑꯄꯥꯝꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯤ ꯃꯗꯨꯅ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯄꯥꯛ ꯑꯃꯅꯦꯅ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯑꯗꯣ ꯁꯤ ꯀꯥꯏꯗꯒꯤ ꯂꯥꯛꯏ ꯋꯥꯍꯪꯅꯣ ꯍꯥꯏꯔꯀꯥꯟꯗꯗꯤ
ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯃꯩ ꯍꯧꯅ ꯆꯥꯏꯕꯁꯦ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅꯅꯦꯕ ꯃꯌꯥꯝ ꯍꯥꯏꯅꯔꯤꯁꯤ ꯁꯤꯃꯅꯤ ꯆꯞ ꯃꯥꯟꯅꯩ ꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯁꯨ ꯀꯩꯗꯧꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯨꯅ ꯍꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯨ ꯌꯥꯗꯦ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯀꯧꯕꯗꯗꯤ ꯂꯥꯛꯇꯕ ꯃꯩꯇꯩ ꯌꯥꯎꯗꯦꯀꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯎꯔꯤꯕ ꯃꯩꯇꯩ ꯃꯌꯥꯝꯁꯤꯡꯗꯨꯅ ꯀꯔꯤꯗꯧꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨꯅ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯋꯥꯔꯦꯞꯄꯨ ꯀꯪꯂꯥꯗ ꯃꯣꯏ ꯃꯌꯥꯝ ꯄꯪꯂꯧꯗ ꯂꯧꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯝꯕ ꯋꯥꯔꯦꯞꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯨꯝ ꯂꯧꯕ ꯋꯥꯔꯦꯞ ꯑꯗꯨꯅꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯧꯒꯗꯕ ꯋꯥꯔꯦꯞꯇꯨꯅꯦꯕꯀꯣ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯂꯧꯒꯗꯕꯅꯤ ꯗꯦꯟ ꯃꯗꯨꯒꯤꯗꯨ ꯁ꯭ꯄꯤꯀꯔꯅ ꯁꯤꯌꯥꯔ ꯂꯧꯒꯗꯕꯅꯤ ꯑꯗꯨꯗꯨꯒ ꯂꯧꯕ ꯋꯥꯔꯦꯞꯇꯨꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯣꯝꯗ ꯂꯧꯕ ꯋꯥꯔꯦꯞꯇꯨꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯄꯪꯊꯣꯛ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯏꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯀꯥꯡꯕꯨꯒ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯒ ꯂꯧꯃꯤꯟꯅꯈꯤꯕ ꯋꯥꯔꯦꯞꯇꯣ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯑꯃ ꯄꯤꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠ 15ꯅꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩ ꯇꯪꯈꯥꯏ ꯆꯟꯈ꯭ꯔꯦꯅ ꯈꯜꯂꯤ ꯃꯗꯨ ꯀꯩꯗꯧꯔꯤꯕꯣ ꯍꯥꯎꯁꯇ ꯄꯨꯊꯣꯛꯑꯒ ꯂꯧꯗꯕ ꯌꯥꯗꯕ ꯋꯥꯔꯦꯞ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯑꯕꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯣ ꯀꯪꯂꯥꯗ ꯐꯝꯕꯗꯅ ꯌꯥꯔꯦꯅ ꯋꯥꯁꯛꯄꯁꯨ ꯑꯗꯨꯝ ꯌꯥꯕ ꯑꯗꯒꯤꯗꯤ ꯗꯦꯟ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯅꯦꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯗꯨꯒꯤ ꯃꯃꯤ ꯑꯃ ꯇꯝꯗꯦ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯁꯨ ꯑꯗꯨꯝ ꯋꯥꯔꯧꯕ ꯑꯗꯨꯝ ꯍꯦꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ ꯑꯇꯩ ꯄꯥꯔꯇꯤꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯃ ꯐꯝꯗ ꯌꯥꯏ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯈꯟꯅꯧ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯈꯟꯅꯧ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯟꯅꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯦꯝ ꯑꯦꯜ ꯑꯦꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯍꯨꯠꯁꯦ ꯃꯣꯏꯅ ꯁꯤꯟꯈ꯭ꯔꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯕꯗꯨꯅꯦꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯈꯟꯅꯗꯣꯏꯁꯦ ꯑꯗꯨꯒ ꯋꯥꯔꯦꯞ ꯑꯃ ꯂꯧ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯋꯥꯔꯦꯞꯇꯣ ꯂꯧꯗꯕꯗꯨꯗ ꯃꯌꯥꯝꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯣ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯐꯝꯁꯦ ꯀꯧꯔꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯧꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯒꯗꯤ ꯑꯩ ꯁꯣꯃꯟ ꯇꯧꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯣ ꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯀꯧꯕꯅꯤꯅ ꯑꯗꯨꯝ ꯂꯧꯒꯅꯤ ꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯧꯕꯅꯦꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯧꯔꯣꯏꯕꯀꯣ ꯑꯗꯣ ꯁꯤꯗꯩꯗ ꯀꯔꯤ ꯑꯗꯨꯐꯥꯎ ꯉꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝꯅ ꯃꯣꯏꯅ ꯇꯧꯕꯗ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯀꯌꯥꯝ ꯊꯨꯅ ꯊꯕꯛ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣই ꯌꯦꯡꯈꯤꯕ ꯇꯥꯔꯦꯅ ꯁꯨꯃꯥꯏꯅ ꯈꯟꯖꯩ ꯍꯣꯏ ꯍꯜꯂꯣ ꯇꯥꯖꯔꯤ ꯑꯍꯥꯟꯕꯃꯛꯇ ꯆꯤꯡꯁꯨ ꯂꯥꯏꯁ꯭ꯔꯝ ꯈꯥꯃꯣꯡ ꯃꯁꯝ ꯂꯩꯀꯥꯏꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯡꯉꯣꯝꯕꯕꯨ ꯏꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯄꯥꯎꯗꯁꯨ ꯌꯥꯎꯈꯤꯕ ꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗ ꯀꯣꯛꯈꯤꯕ ꯄꯥꯎ ꯑꯃꯇꯪ ꯈꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯇꯧꯅꯤꯡꯕ ꯇꯧꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯦ ꯉꯁꯤꯃꯛ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯂꯝꯕꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯅꯗꯤ ꯅꯣꯡꯃ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯨꯕ ꯑꯃꯕꯨ ꯇꯧꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯂꯝꯕꯤꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯂꯥꯏꯟꯁꯤ ꯊꯥꯒꯠꯄꯤꯕ ꯑꯗꯨ ꯃꯤꯑꯣꯏꯁꯤꯡꯁꯤ ꯋꯥꯍꯟꯕꯤꯕꯁꯤ ꯏꯇꯠ ꯇꯠꯇꯅ ꯊꯨꯏ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤꯒꯤ ꯄꯥꯎꯗ ꯍꯧꯖꯤꯛ ꯄꯥꯎꯗ ꯍꯥꯏꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯆꯤꯡꯃꯤꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯔꯛꯂꯦ ꯍꯥꯏꯕ ꯑꯃꯈꯛ ꯇꯥꯖꯍꯧꯏ ꯅꯥꯒꯥꯂꯦꯟꯗꯧꯅ ꯑꯊꯤꯡꯕ ꯄꯤꯔꯛꯂꯦ ꯍꯥꯏꯕ ꯑꯃ ꯇꯥꯖꯍꯧꯏ ꯃꯁꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯤ ꯇꯧꯕꯁꯤꯅ ꯃꯈꯣꯏꯗ ꯀꯌꯥꯃꯨꯛ ꯀꯥꯏꯕꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯀꯌꯥꯝ ꯇꯣꯡꯖꯕꯅꯣ ꯑꯗꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗꯅ ꯀꯌꯥꯝ ꯃꯥꯡꯖꯔꯤꯕ ꯀꯌꯥꯝ ꯇꯣꯡꯖꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯇꯪ ꯍꯥꯏꯖꯅꯤꯡꯉꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯨ ꯉꯁꯥꯏꯒꯤ ꯆꯤꯡꯃꯤꯁꯤꯡꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯤꯍꯦꯞ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯈꯨꯠ ꯊꯥꯕꯤꯗꯕ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯕꯁꯤꯗ ꯊꯥꯎ ꯏꯁꯤ ꯃꯇꯝ ꯁꯥꯡꯅ ꯊꯤꯡꯈ꯭ꯔꯦ ꯊꯥꯎ ꯊꯤꯡꯈꯤꯕꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯍꯥꯀꯥ ꯂꯥꯎꯅꯔꯦ ꯑꯗꯨꯒ ꯊꯥꯎ ꯊꯤꯡꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯖꯤꯛ ꯆꯦꯜꯂꯝꯕꯁꯤꯡ ꯒꯥꯔꯤ ꯆꯦꯜꯂꯝꯕꯁꯤꯡꯒꯤ ꯚꯔꯥꯁꯤ ꯂꯨꯄꯥ 10ꯗꯒꯤ ꯂꯨꯄꯥ 60 100 ꯌꯧꯈꯤꯕꯁꯤ ꯉꯁꯤꯕꯨ ꯇꯥꯗ꯭ꯔꯦ ꯑꯗꯨ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯆꯠꯇ ꯌꯥꯗꯕꯒꯤ ꯃꯥꯒꯤ ꯇꯉꯥꯏ ꯐꯗꯕ ꯊꯧꯁꯤꯡ ꯂꯩꯕꯅꯤꯅ ꯂꯨꯄꯥ 100ꯕꯨ ꯑꯣꯏꯔꯣ 200ꯕꯨ ꯑꯣꯏꯔꯣ ꯇꯤꯡꯉꯒ ꯆꯠꯅꯔꯤ ꯃꯁꯤ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯀ꯭ꯂꯦꯝ ꯇꯧꯗꯦ ꯁꯔꯀꯥꯔꯅꯁꯨ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯁꯤꯐꯥꯎ ꯀꯔꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯃꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯌꯥꯕ ꯄꯥꯎ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯖꯥꯅ ꯂꯨꯞꯆꯔꯤ ꯇꯥꯃꯤꯟꯅꯁꯤ ꯒꯦꯁꯇꯒꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯀꯣꯟꯕꯒꯤ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝꯗꯣ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯁꯤ ꯆꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯇꯝꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯠꯇꯅ ꯂꯨꯞ ꯑꯃꯠꯇꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯑꯩꯈꯣꯏꯒꯤ ꯕꯟ ꯇꯧꯕꯃꯛꯇꯤ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯗꯦꯟ ꯊꯥꯎ ꯄꯨꯔꯛꯄꯗ ꯑꯄꯟꯕ ꯊꯣꯛꯇꯦ ꯑꯗꯨꯝ ꯄꯨꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯆꯧꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯇꯩꯁꯤꯡꯅ ꯊꯧꯕ ꯒꯥꯔꯤꯁꯤꯡ ꯂꯝꯕꯤꯁꯤꯗ ꯆꯦꯟꯈꯤꯗꯦ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯔꯝꯕ ꯃꯤꯑꯣꯏ 3,000-4,000ꯒꯤ ꯆꯥꯡꯗ ꯏꯃꯨꯡ 3,000-4,000 ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯔꯝꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯤꯟꯐꯝ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯆꯧꯕ ꯑꯃꯗꯤ ꯃꯥꯌꯣꯛꯅꯔꯤꯀꯣ ꯑꯗꯣ
ꯃꯄꯥꯟꯗꯒꯤ ꯀꯩꯅꯣꯒꯤ ꯃꯤꯇꯣꯞꯅꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯀꯥꯡꯕꯨꯅꯕꯨ ꯑꯣꯏꯔꯣ ꯃꯌꯥꯝ ꯊꯥꯎ ꯄꯨꯁꯤꯜꯂꯛꯄꯗꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯑꯗꯨꯝ ꯑꯣꯄꯟ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯜꯁꯨ ꯑꯗꯨꯝ ꯍꯥꯟꯅꯒꯤꯗ ꯑꯗꯨꯝ ꯄꯤꯔꯤ ꯑꯗꯣ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯄꯦꯁꯦꯟꯖꯔ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤ ꯃꯣꯏꯗꯒꯤ ꯂꯧꯔꯤꯕ ꯉꯁꯥꯏ ꯒꯥꯔꯤꯒꯤ ꯑꯇꯣꯡꯃꯟ ꯃꯌꯥꯝꯅ ꯚꯔꯥ ꯍꯥꯏꯁꯦ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩ ꯋꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯗꯨꯝ ꯋꯥꯡꯉꯛꯈꯤꯅꯤ ꯃꯔꯝ ꯌꯥꯝ ꯌꯥꯝꯃꯤ ꯋꯥꯡꯒꯗꯕ ꯃꯔꯝ ꯉꯁꯥꯏꯒꯤ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯅ ꯂꯦꯞꯄ ꯃꯃꯜꯂ ꯒꯃꯦꯟꯅ ꯂꯦꯞꯄ ꯃꯃꯜꯂ ꯍꯥꯏꯇꯥꯔꯒꯗꯤ ꯒꯃꯦꯟꯅ ꯂꯧꯋꯦꯅ ꯂꯦꯞꯄ ꯃꯃꯜꯗꯨꯅꯦꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯔꯅꯦꯕꯀꯣ ꯃꯔꯝꯗꯤ ꯒꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯧꯒꯅꯨꯅ ꯍꯥꯏꯇꯥꯔꯒꯗꯤ ꯂꯧꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯏꯝꯐꯥꯜꯗꯒꯤ ꯃꯌꯥꯡꯐꯥꯟꯐꯥꯎ ꯆꯠꯄꯁꯤ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔ ꯌꯥꯝ ꯁꯥꯡꯕ ꯅꯠꯇꯦ ꯑꯗꯣ ꯂꯨꯄꯥ 50-100 ꯂꯧꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯩꯅ ꯈꯟꯕꯗꯀꯣ ꯂꯧꯔꯤꯕ ꯄꯩꯁꯥꯗꯨ ꯒꯃꯦꯟꯅ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯒꯥꯔꯤꯗꯣ ꯐꯥꯒꯅꯤ ꯑꯗꯨꯒ ꯗꯦꯟ ꯃꯣꯏ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯦꯕ ꯁꯤ ꯂꯧꯈꯠꯇꯕꯅꯤꯅ ꯒꯃꯦꯟꯅ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯍꯥꯏꯇꯥꯕꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯅꯤ ꯑꯍꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯑꯇꯣꯡꯃꯟ ꯂꯦꯞꯄ ꯄꯣꯠꯁꯤꯡꯗꯨꯒꯤ ꯃꯃꯜ ꯂꯦꯞꯄ ꯍꯥꯏꯕꯁꯤ ꯒꯃꯦꯟꯒꯤ ꯑꯗꯨꯝ ꯇꯉꯥꯏ ꯐꯗꯕꯅꯤ ꯑꯗꯨꯝ ꯇꯧꯔꯤꯕ ꯇꯧꯗꯕ꯭ꯔꯥ ꯈꯪꯗꯦ ꯄꯣꯠꯀꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯕꯨ ꯑꯣꯏꯔꯣ ꯄꯣꯠꯁꯤꯡꯕꯒꯤꯕꯨ ꯑꯣꯏꯔꯣ ꯃꯃꯜꯁꯤ ꯌꯥꯝ ꯋꯥꯡꯗꯅ ꯃꯤꯌꯥꯝꯗ ꯈꯝꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯆꯨꯝꯃꯤ ꯑꯗꯣ ꯃꯁꯤꯒꯤꯁꯤ ꯒꯃꯦꯟꯅ ꯌꯥꯔꯒ ꯒꯃꯦꯟꯅ ꯇꯧꯍꯟꯕꯅꯦꯅ ꯑꯩ ꯁꯥꯏꯇꯧꯅ ꯁꯨꯒꯠꯆꯒꯦ ꯑꯍꯥꯟꯕꯒꯤꯗꯃꯛꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯉꯁꯥꯏꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯩꯈꯣꯏꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯁꯦ ꯏꯁꯨ ꯑꯅꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯦ ꯅꯥꯒꯥꯂꯦꯟꯁꯨ ꯂꯩ ꯑꯗꯒꯤꯗꯤ ꯃꯤꯖꯣꯔꯥꯝꯁꯨ ꯂꯩ ꯃꯅꯤꯄꯨꯔꯁꯨ ꯂꯩ ꯑꯅꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯦꯖꯤꯝꯅ ꯍꯥꯏꯔꯤꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒ ꯃꯦꯟꯃꯥꯔꯒꯒꯤ ꯕꯥꯎꯟꯗꯔꯤꯁꯦ ꯃꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 15-16 ꯐꯥꯎꯁꯦ ꯄꯤꯅ ꯆꯠꯄ ꯌꯥꯏꯑꯕꯀꯣ ꯆꯦ ꯆꯥꯡ ꯑꯝꯇ ꯌꯥꯎꯗꯅ ꯏꯟꯗꯤꯌꯥꯅ ꯆꯠꯄ ꯌꯥꯏ ꯃꯦꯟꯃꯥꯔ ꯃꯆꯥꯁꯤꯡꯅ ꯆꯠꯄ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯃꯦꯟꯃꯥꯔ ꯃꯆꯥꯁꯤꯡꯁꯨ ꯏꯟꯗꯤꯌꯥꯗ ꯀꯤꯂꯣꯃꯤꯇꯔ 35 ꯐꯥꯎꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯆꯕꯗ ꯑꯗꯨꯝ ꯑꯀꯥꯏꯗꯦ ꯁꯤꯕꯨ ꯀꯔꯤ ꯀꯧꯒꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯦꯖꯤꯝ ꯀꯧꯋꯦꯕꯀꯣ ꯃꯁꯤꯒꯤꯁꯦ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯌꯥꯔꯔꯣꯏꯅ ꯊꯤꯡꯈ꯭ꯔꯦꯕꯀꯣ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯑꯗꯣ ꯑꯊꯤꯡꯕ ꯊꯝꯃꯤꯁꯦ ꯂꯧꯊꯣꯛꯎꯁꯤꯅꯦ ꯃꯣꯏꯅ ꯍꯥꯏꯁꯦ ꯁꯤꯕ ꯄꯣꯠꯅꯤꯀꯣ ꯀꯔꯤꯒꯤ ꯊꯤꯡꯉꯤꯅꯣ ꯃꯁꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯒꯤ ꯌꯥꯝ ꯀꯟꯕ ꯔꯤꯀ꯭ꯋꯦꯁ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯍꯧꯖꯤꯛꯀꯤ ꯇꯪꯗꯨ ꯂꯩꯇꯥꯗ ꯐꯤꯕꯝꯁꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯒꯤ ꯌꯥꯎꯏ ꯍꯥꯏꯔꯕꯅꯤ나 ꯁ꯭ꯋꯥꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯀꯥꯟꯗ ꯅꯣꯡꯃꯩ ꯃꯔꯨ ꯄꯨꯁꯤꯜꯂꯛꯄ ꯑꯗꯒꯤꯗꯤ ꯂꯣꯟꯅ ꯌꯥꯗꯕ ꯄꯣꯠꯂꯝ ꯃꯌꯥꯝ ꯑꯃ ꯂꯂꯣꯟ ꯇꯧꯕ ꯃꯌꯥꯝꯁꯤꯡꯁꯦ ꯊꯤꯡꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯌꯥꯝ ꯀꯟꯕ ꯗꯤꯃꯥꯟ ꯑꯃ ꯇꯧꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯦꯖꯤꯝꯁꯤ ꯆꯠꯅꯍꯟꯕꯤꯒꯅꯨꯅ ꯁꯁꯄꯦꯟ ꯇꯧꯔ ꯊꯝꯕꯤꯌꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯆꯠꯅꯍꯟꯈꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯒꯃꯦꯟꯒꯤ ꯋꯥꯗꯣ ꯇꯥꯕꯤꯌꯨ ꯑꯗꯣ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯕꯥꯎꯟꯗꯔꯤ ꯐꯦꯟꯁꯤꯡ ꯀꯣ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯈꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔ ꯒꯃꯦꯟꯒꯤ ꯋꯥ ꯇꯥꯕꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯕꯣꯔꯗꯔꯁꯤꯗ ꯂꯩꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯥꯒꯥꯂꯦꯟꯁꯨꯅꯤ ꯗꯦꯟ ꯃꯤꯖꯣꯔꯥꯝꯁꯨꯅꯤ ꯁꯤ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯦ ꯀꯤꯂꯣꯃꯤꯇꯔ ꯌꯥꯝ ꯁꯥꯡꯕ 2,000-3,000 ꯁꯥꯡꯕ ꯂꯝꯕꯤꯁꯦ ꯀꯩꯅꯣꯁꯦ ꯃꯐꯝ ꯕꯥꯎꯟꯗꯔꯤꯁꯦ ꯃꯁꯤꯒꯤꯁꯤ ꯁꯝꯕꯜ ꯈꯥꯔꯅꯤꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦꯀꯣ ꯌꯥꯝ ꯊꯨꯅ ꯍꯧꯔꯅꯤ ꯊꯕꯛꯁꯤ ꯀꯅꯥꯅ ꯄꯥꯏꯅꯤꯀꯣ ꯍꯥꯏꯈ꯭ꯔꯦ BROꯅ ꯄꯥꯏꯔꯅꯤꯀꯣ ꯍꯥꯏꯈ꯭ꯔꯦꯀꯣ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯅꯥꯒꯥꯁꯤꯡꯅ ꯌꯥꯗꯦ ꯅꯥꯒꯥꯂꯦꯟ ꯒꯃꯦꯟꯅ ꯌꯥꯗꯕꯁꯨ ꯌꯥꯗꯦ ꯅꯥꯒꯥꯂꯦꯟ ꯒꯃꯦꯟꯁꯨ ꯌꯥꯗꯦ ꯃꯤꯖꯣꯔꯥꯝ ꯒꯃꯦꯟꯁꯨ ꯌꯥꯗꯦꯀꯣ ꯑꯗꯣ ꯃꯤꯖꯣꯔꯥꯝ ꯒꯃꯦꯟꯁꯤ ꯃꯥꯅ ꯌꯥꯗꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯒꯤ ꯄꯤꯄꯜꯗꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯅꯥꯒꯥꯒꯤ ꯄꯤꯄꯜꯁꯤꯡꯅꯁꯨ ꯄꯥꯝꯗꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨꯗꯁꯨ ꯌꯥꯗꯦ ꯃꯁꯤꯒꯤꯁꯤ ꯂꯧꯊꯣꯛꯎ ꯏꯟꯗꯤꯌꯥꯒꯤ ꯂꯧꯊꯣꯛꯏꯕ ꯄꯣꯠꯇꯨ ꯄꯣꯂꯤꯁꯤꯗꯨ ꯌꯥꯔꯣꯏꯅ ꯑꯊꯤꯡꯕ ꯄꯤꯕꯅꯤ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯃꯣꯏ ꯂꯦꯞꯄꯅꯤ ꯃꯣꯏꯅ ꯍꯥꯏꯔꯤꯅ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯥꯒꯥꯁꯤꯡꯅ ꯍꯥꯏꯔꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯅꯦꯁꯟ ꯑꯃꯒꯤ ꯃꯪꯉꯤ ꯅꯥꯒꯥꯁꯤ ꯐꯦꯃꯤꯂꯤ ꯑꯃꯠꯇꯅꯤ ꯐꯦꯃꯤꯂꯤꯁꯦ ꯃꯤꯖꯣꯔꯥꯝꯗ ꯀꯩꯅꯣꯔꯣꯝꯗ ꯃꯦꯟꯃꯥꯔꯣꯝꯗꯁꯨ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯥꯏ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯁꯨ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯥꯏ ꯃꯣꯏ ꯏꯃꯨꯡ ꯑꯃꯇꯅꯤ ꯃꯣꯏ ꯐꯦꯃꯤꯂꯤ ꯑꯃꯇꯅꯤ ꯃꯣꯏꯁꯤꯀꯣ ꯑꯗꯨꯅꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ ꯍꯥꯏꯕꯁꯦ ꯑꯣ ꯅꯠꯇ꯭ꯔꯒꯅ ꯐ꯭री ꯃꯨꯚꯃꯦꯟ ꯔꯦꯖꯤꯝꯁꯤ ꯆꯠꯅ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤ ꯑꯃꯗꯣ इमुंदो युम मयाई खायरगा संबल खाबगा समानी मखोय उनहंदबा फैमिली की थुगायबा समानी अदु यारोय हायबने समानी कुकी हायरो अदुने अदो अखोयना येगैबा इंडिया की लो द येंगपददी इंडिया की
boundary haba ma leite yari ji lei boundary ma leini ko aigi boundary sida san sangdana ba ye pam da thodo wa thok thok chingna ba gi damakta sambal kha ba haba se tanai bang phade na ko di lawe ba ko masi india gi lo ne yai india gi thoksil amani tawde ya ba pot amani aduga malem gi lo na dum yane ba ko aduna maset makai tab gi wakhal da gi pham oiba moi pursin raga moi pursin ba haba lepak chiba gi ko pursin ge di yaroi ba ko si porse adminder tawna yaga mena thok storpani aduna yaga men ki di hongdong mande udu mabu haina bangladesh border sisu sambal kharam de sambal khada du khaba yaroi na yam songami gol kanguna ado namdana khar ka da hoji kano sida indo Myanmar indo Bangladesh border da pang da thodo am da thoki de no je nungai ne inga sum le na asu ma film ama sum na kan da su indo Myanmar border da su Indiana su mo ma thamba pambari na sel mayam ma sabing toraga samul khaba gi thabak se yam thura torkani na ai fa tong thamje hoi hello good morning ma'am good morning phone to gre bai mayang ifane sawo khongwan ta nu ai biu alam de ne mam de kias pu ta ko musrim ne tram nok chiri more de leirbe state force ki di helicopter da force sei purakani awat par leiroi Rahul Gupta SP ki deng pon SP ki wapam am kha masai da hare makoi na more de leirbe state force kai sida makoi da ising da gi sana thangna da gi pot am da tiram pi ba yaroi haidar mo na force am kha ge more de leirbe ki jati pun ma ta ba khunda ba lamni madai da dukan nge se makoi gi chet ta lo ma ki dina makoi se pochai se dukan lo na ba adagi am to ba ite post ado kuni har SP na har bi se makoi se gyan kharati ta ba ya bani na koi khatani waja ga dau ba state force ki di awat pa le ro security ki di awat pa amat ta le hello so de so mu san pu de so ako ye en birian ako nung tuman birian sydney so bir se ma no thok da bani ma bo no thok ki di iran si ako ya hu ni ha ba ado center amisana birian di ako da yam na matin to no thok po snow lo thoi noin par ka har su haidna adum nei ba adum makoi na sum ba oi to bo wa pong ka ya chi ta makoi na wa wa adum puklatna hu si iran si sandra ba gi macha am nei je Manipur lengam India lengak ki makoi na hair pochi ab yada ba ai ne yada ba port na to or pan ya na khalaga di makoi gi matata karm excellent ka tang lokot pagi mami uji matam di or bra ha ba wakalon chi de gs ki mor khaji tang pong to kira thaga chari taminasi oroi da bo wafam da ningai to ga leire aduna makoi da action lokhat naning bagi apam badu thambirak pani oja haibiu Dema aku yang Manipur da Victoria ba ya aku Troy da bathodok ama pam da bathodok watok na mama se si kamai to na sol to ga ge kamai to na rosan ga ge hai tar ga di leipak sigi no se no si palana sana han ga da bane ko no si sana da to ne abadi tampak na lo masana ga sing na lo ma lakpa lo sana ga illu ya da ba se sina maram boraga irang se thofane ko ana ahan bada akoi lo se makung phana sana han na ba thok lok pai ba se akoi government ki prime duty or hum thoi na lawi adu bo hek na tenge je ko irang je song lo adu mai khan je ko adu na lo di kai no ni hat ba ni ma hat ba da india gi lo da haidisi magi IP section haiga 302 amma leire ko 302 si mi ha pa gi serang ni ma ha taragadi marksi madu sabsa da evidence thangkaragadi mapun ji super jail na traga ma si thori ya daga hat pane ko sing posi india gi lo da leire pot amani adu sai da ki de ni spa ta hat pa da na te ko amukso mang len ho ta video thadori ne ka pusta ge ko lo si am sathina ikai khumda da ge hai ba se ikai khumda da ge hai ba se masu ya yeng bio ba sine ko mo len ba ha pa le no me ne ka ta pa ha le ba tro ado si no yi no me sanari ba ga me na masalai di ba gi lo do nawa lo de hai ne aduna lo si sana hanan ba ga me na am tang thang to bi lo si sana han bangam daga di le pak amada in ta pa phum masong kin joro eze ai masi se da mayam de la future mi sine ko ana law and order maintain to ngau lo sana lu se ai demand se mayam ja bi ne kali aduna hojik more da
security force koi state force mayam amalai central force mayam amasumlai ko more si hanadi kaya khalamdi ado kuki singidi moi aroiba lan oina tawi sigi mafam sibu moina paiba ngamgi taragadi bako moi separate administration thangmadona moi si lawe bako aduna hek pabai ama natraga pabai ama tawraga more da laiba hana moina leramba maitai myam do tangra matung sida state force si tanba pabe adugi mami ni koi urise aduna moigi emeli tara aduna su adum moye de interruption porke hai taragadi moi ngata oyorge moi ngata panorge ki ngata lehorge ato production chakra akoi da tawanga tawrage na por yoninge yolani adu noi pusani aduga mito mayama thamni akoi oirage moi government ki manipur government se nawa loroi ku tungana legere hai puk amagi pandam ni makha thabak torpale na lawe ko aduna kamai tawi ahan bada angang mayama thadokani nupi mayama mu thadokani nunga thangani mai thangani democratic process ni aina process mayama tawni ado moi bu oti na mayama torokani khara legadi kadore akoi bu rep to gire ga na nupi mayama torokani ui da pata mayama torokani palem gi miyam da india gi miyam da olakani lana ado mayam do counter tawna bu damakta khoi khona bata simle aduna si pambai si matang torokpadagi kona upai lekena mugi dumai payo mayam kupsalaga dumai kapedana dumai kapada numi hudi bu andana akoi ebu soksindana kanado sunlai ba berekta numai kapsindana ben bom kapsindana toribadu tak support amane bakko akoi na yengada badi mafamdu da leiriba state force to state sigi keno ne ba police ne bakko masi Indian Constitution ki kanon makada lingba aduma force amane bakko moi se lo na yaba lo na salaiba lo bu mapangan kan na thamba force amane bakko adu da khut tha ba se manipur la ngata khut tha bane no logani manipur da khut tha bane no logane bakko aduga India ki Constitution makada moi salai barina India da khut tha bane no su logana bane bakko ado sida central force na yengra leiba central na yengra leiba do sum de da kali ado hojikti sere padagi da khangde moi manare na hai yam khambi do mai hada ka pi me amna central force ta le kai gi warga mai kai gi michang sange na tawai do adu gi ne na hai bari na hojikti more da ro central force ga state force ga for mari thambagi trim ma ko ure ado hausa na mo kamai tawre masagi force mayam leiba mai gi force ha ga mai force ko hai ba yade naga sing yauri pangal yauri atai force mayam gi yauri ko yauriba mayam commando gi personal sing do adu gi da asa atak am ta piba yaroi sing do pita pe yaroi anai adu ma ta na moi da piramba sa ta piramba yolamba dukan yar gadi dukan do akoi mafu do akwa sarakti ne da ko da ma tore ma ko mase just koi economic market makri aman ni sakau mak ko gi kauri saram net pane na kali mase india gi lo ne yade malen gi lo ne yade adu masi yade hai se koi na highway wane ko ada sp ju mugi da makadi kai wa ni ai leke adu mapan dagi ana tagana koi men koi impal dagi helicopter na dum chi poraga dum pi ni na highway wane ko adu logi ba thakti pan de ko amoi mu thingi ba sipai sing da thingi ba manipur police ta kan da pbr oi hana lau choi ba village volunteer ni na hari ba to pal gi kabu ni na hari ba do karigi makutum gunna da gesini karigi masam de paraga lokta karigi nambo jo no sineba oi matakta logi ba thaba karigi lokto jo na buang se ai ko jo hang ne ko aduna sumai to guna naw sahol na sani kana sahol lai manipur ga mena naw sahol lai kana sahol lai india ga mena sahol lai india ga mena sahol ko de gi ko yi sabra thona then central force na naw sahol ko de gi kuki masajin ke matang mi matak karak pani akoi tak melak pani na lawi na sa do funda thaga jari oja hello good morning phone to jari by Rajasthan de Shakespeare hoi hai bio kai khona jari oja bi sui kai khona jari oja pau bu khutsa ge pau bu su tung da oja ngaran gi masi bo tha ma pen ma pung pha ga do ji pha re hai tare do masi tari ani hayeng da pha ma pung pura pha den ado hawra pham jigi maru yo tang ka marom se hoji pau da khang da na dum yam je jamam na ga sum thambi gi hai tare
ꯑꯗ ꯑꯣꯖꯥ ꯍꯦꯃꯟꯇꯅꯁꯨ ꯉꯔꯥꯡꯁꯦ ꯅꯍꯥꯟ ꯇꯤꯚꯤꯒꯤꯗ ꯍꯥꯏꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯁꯔꯅ ꯍꯥꯏꯈꯤꯕꯗ ꯇꯝꯄꯥꯛꯇ ꯏꯔꯥꯡ ꯁꯥꯒꯠꯄꯤꯔꯛꯂꯒꯅꯨ ꯑꯩꯈꯣꯏꯅ ꯉꯝꯅꯅꯕ ꯆꯤꯡꯒꯤꯁꯦ ꯂꯣꯟꯅꯔꯤꯁꯦ ꯊꯤꯡꯒꯦꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗ ꯑꯣꯖꯥꯅ ꯑꯩꯗꯤ ꯑꯣꯖꯥꯒꯤ ꯐꯣꯡꯗꯣꯔꯛꯏꯗꯣ ꯑꯩ ꯍꯥꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯍꯣꯏꯅ ꯉꯁꯤ ꯇꯤꯚꯤꯗ ꯉꯥꯡꯕꯤꯔꯛꯏꯕ ꯌꯥꯝ ꯇꯧꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯇꯥꯕꯤꯒꯗꯕ ꯃꯈꯣꯏꯅ ꯇꯥꯕꯤꯈꯤꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯧꯖꯤꯛꯇꯁꯨ ꯄꯥꯎ ꯄꯨꯈꯠꯆꯗ꯭ꯔꯤꯉꯩꯗ ꯀꯨꯀꯤꯅ ꯉꯁꯤ ꯇꯧꯔꯛꯏꯕ ꯂꯥꯂꯣꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯗꯤ ꯂꯣꯏ ꯈꯪꯉꯒꯁꯨ ꯁꯦꯟꯇꯔꯁꯨ ꯈꯪꯅ ꯀꯔꯤꯒꯤ ꯃꯔꯝꯒꯤꯗꯃꯛꯇꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯁꯦ ꯍꯥꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯔꯦꯗ ꯍꯟꯗꯛ ꯃꯃꯥꯡ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯠꯈꯤꯕ SDPO ꯑꯅꯟ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯁꯥꯅ ꯌꯥꯖꯔꯦ ꯍꯥꯏꯇꯥꯔꯦ ꯀꯁꯇꯗꯤꯗꯗꯤ ꯃꯔꯥꯟꯁꯦ ꯃꯣꯏ ꯑꯆꯨꯝꯕ ꯉꯥꯡꯉꯤꯕ ꯑꯃꯨꯛꯁꯨ ꯃꯄꯥꯟ ꯊꯣꯛꯇꯗꯤ ꯉꯥꯡꯕ ꯍꯧꯖꯤꯛꯁꯨ ꯑꯔꯥꯟꯕꯅ ꯑꯆꯨꯝꯕ ꯁꯥꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯍꯦꯃꯟꯇꯅ ꯃꯤ ꯑꯈꯪ ꯑꯍꯩꯅ ꯍꯥꯏꯅꯔꯤ ꯃꯅꯤꯄꯨꯔꯁꯦ ꯃꯆꯦꯠ ꯑꯍꯨꯝ ꯊꯣꯛꯅ ꯀꯥꯏꯕꯒꯤ ꯌꯥꯕꯒꯤ ꯐꯤꯕꯝꯗꯒ ꯍꯥꯏꯕꯁꯦ ꯆꯤꯡꯅꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯥꯎꯔꯛꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯀꯨꯀꯤꯅ ꯇꯧꯔꯤꯕ ꯂꯥꯂꯣꯡꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯣꯏ ꯍꯥꯠꯄ ꯃꯤꯑꯣꯏ ꯑꯅꯤ ꯆꯦꯟꯅꯕ ꯁꯨꯃꯥꯏꯅ ꯁꯦꯟꯇꯔꯅ ꯃꯤꯑꯣꯏ ꯆꯪꯁꯤꯜꯂ ꯇꯥꯏꯠꯂꯤ ꯀꯟꯅ ꯂꯥꯛꯁꯜꯂꯒ ꯀꯩ ꯍꯥꯏꯅꯤ ꯈꯨꯠꯂꯥꯏꯁꯦ ꯂꯣꯏ ꯇꯛꯈꯠꯍꯟꯕꯗ ꯑꯗꯨꯝ ꯂꯥꯟꯗꯤ ꯂꯣꯏꯔꯕ ꯃꯐꯝꯅꯤ ꯃꯁꯤꯗ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯒꯦ ꯁꯦꯟꯇꯔꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯩꯗ ꯅ ꯑꯩ ꯋꯥꯍꯪ ꯑꯃꯈꯛꯇꯪ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯍꯪꯖꯅꯤꯡꯅ ꯇꯧꯖꯔꯛꯄꯅꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯒꯦꯁꯇꯒꯤ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥꯅꯁꯨ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯁꯤꯒ ꯃꯥꯟꯅꯅꯁꯨ ꯍꯥꯏꯐꯦꯠꯇꯤ ꯊꯝꯕꯤꯔꯕꯅꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯀꯣꯂꯔꯒꯤ ꯋꯥꯐꯝꯁꯤꯗ ꯊꯥ 7 ꯃꯄꯨꯡ ꯐꯥꯔꯦ ꯊꯥ 10 ꯆꯪꯒꯗꯧꯔꯕꯅꯤꯀꯣ ꯍꯌꯦꯡ ꯁꯤꯗꯩ ꯆꯪꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯑꯗꯣ ꯏꯔꯥꯡꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯥꯀꯩ ꯌꯥꯝ ꯁꯦꯡꯉꯤ ꯑꯃꯛꯄ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯈꯪꯅꯔꯦ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯊꯣꯔꯛꯄꯅꯣ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗ ꯑꯍꯥꯟꯕꯗ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯦꯀꯣ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯂꯩꯕ ꯌꯥꯔꯣꯏ मधु कोई केनोगी चिंगी लमनी चिंगी लम हाइसिगा रिजर्व फॉरेस्ट हाइसिगा लेनगनो मरिसि करिनोगासि मोइना खंगदे लारिक हाइबा कुकी मयाम अमा यावी लारिक हाइबा मयाम दना सलाइदे लारिक हाइबा मयाम सलाइबगी मम्मी एमा तायको सिमा लेरे अदगिदि अकोनबदा मोइगी थाइनदगी हौना मंगलादो अखोइ जिक उरे असिनि मपुइबा सेपरेट एडमिनिस्ट्रेशन जी मैंने मणिपुर की सेपरेट एडमिनिस्ट्रेशन तालकपदगी तानबनी अहानबगी ओइनो जि तालिसिदि खर लेरगा इंडिया दगी सेपरेट एडमिनिस्ट्रेशन नमु तालकनी मसी मोइगी अदम मोइ खोंगसटनी मोइगी अदम तवगेना निंगबा पोरा मने अदम तवनी परम अमना था अमदा अदुगा ओइदबा पाता अदम हाइबा अदुगा अरानबा मयाम से असुम बोथोगा मोइना ngang बायो से मोइगी अदम निसत याव पोरा मने सोइना लुमना लौंगाइ लेकिदा अदुगा मतांगदा अमा अदु नुरिदि लानसी मणिपुर गवर्नमेंट मोइना सोनरिबा लान से मणिपुर गवर्नमेंट सी इंडिया की गवर्नमेंट की मखादा लोन यारगा लिंग गवर्नमेंट अमने सी मोइना कावे अदगिदि ऑनरेबल चीफ मिनिस्टर नोंथोबम बिरेन सी सेंटर ना याम याबा अदुगा बीजेपी की लुसिंगबा अमने सु मोइना काउथोपा मालेको अदुना नसागी गवर्नमेंट सी सेंट्रल गवर्नमेंट कोलगा मणिपुर गवर्नमेंट कुथाबा यारोय अनि मसे कुथाबने लौने अरो इंडिया की मागी कनो सी डिप्लोमेटिक ओइबा मागी मोंग बतोक से अखोइ अकीब पावे दे कनो तंदो सिगे थोइबा लान कांगोकी ओइबो फुमसे मसी मोइना लोशनगे मतम द लोशनबे याबा फोन अदो सोल्यूशन से अदम थाबई अदम हानाली अखोइ मसे को नोंगमना नागाना नोंगमना कुकीना मैतै हलंगनी नोंगमना मैतैना मु कुकी हलंगनी अदुगा दे मदुगी तंदु लेतादो फिल्म मसम थमगा मोइदा करी तुंजबा लेगे सिंगा लाइबने हैबदी आइदि निमितरी ने फारोयना खली इंडियाना फजना नियंग संगबदा अदुना हौजके नुंगै पारिबा मयाम फ्रीदा सलेबा मयाम सिंदा थालोइबा मयाम सिनि कोइ हाजेसे असि मयाम से नुंगै सि असम राइफल मांगदा पाइ अदुगा देन मैतै खुद्दा एटेक तोबो सरम दाइदा असम राइफल की केम पावर सलिनेबको सलिजिंदु थुक फदनबा नुंगै मयाम द मुनबा दुम याय अदम थालोगा सके दुम बाय तौरमा दुम चक्की अदुगा मैतै मार्का नुंगै काफली अदुगा कुकी सुगदा कुदुम चाबा फंगोइदबा मफम ओइबा देन मैतै न लक्ष्यगदबा लान ngamgadaba mafam oiragana moina asala solda daga central forces do moina thajalekani mo tengangen sumba lalong bayam chatari se masi apaina na teba india gi thoksil da ne se wo thangya ko aduna
인디아기 마기 마인드셋 마기 와클론 aduga magi option se masi tungdok thagadi manipur da irang si loigiro aduna india gi option se hongu aduga manipur gi bathuiba irang se lotion da ming sang aise masi kholau win taranaba mugi nakong tabi draba india gi mugi wakalon mayam sindo kogi kai bangam naba adu thugai bangam gadaba kholau ama mayam puna lamina sena ai sa tong hai bagi hoi yam ya ga bi lotion la sida hoi loijare oja thaga chare oja ngasi gi oinadi matang asida I pau ga mari lena khangmina se hariba thoram asigi manung channa caller singna thambirakpa pau da yumfam oiba wafam da online guest ki wakhalon tamina ba matang asida tension jari ngasi gi online guest oja Hemant Kumar ningomba chief editor sanale pak pau se oja bu aroi boina ikai khumna jabaga lena thaga chari thank you aduga hojik makha tarakpada amu pau da yumfam oiba caller singi wakhalon thambirakpa thoram asigi dama khoi gi studio gi telephone number amuka hana myam da ningsing jarake 8132880336 amuktang hana ningsing jari 8132880336 number asida dial to biraktuna pau da yumfam oiba isai sa gi oiba wakhalon thambirakna ba ningsing jari hello good morning miss good morning ai wabagai kada kita kena marapon meno hai bi umarup menau pauga marilena bai saga ba wakalon thambiu aina ai oiba wakalon da khaijarake ai ko ye hujiki oriba manipur gi irang si da base taujaraga aina haijaraka doijina ai ko ye hujik oriba ma kuki amadi matai gi ani gi lamthanse matai oi aikoina hangi masa tare kuki jina atomi masani magi asem atomi masani mase atomi gi atomi sagi mitanga do ora sange haibado mapana sibam sida tare aduna aina hayan ni badi ai khogi hoge bhar sarkana salai bangamdre khogi sundai to bangamdre magi phataba waklwana amagi mitang guna leide habase samas ta loina ulli aduna khogi ptv da hojik leiriba sangstan ptv pomba ge sangstan amadi leiri kari no haibagi niyang changna nambagi damakta bharat sarkar ngamdrabanina ptv gi oriba sangstan lasina kari miyang yang bibam thokpage asumaranje haibasi bisa tawbamje pukhapiu haibase aina lengsin biriba ojai mafamda aina hajeri maram tang thachage ai hojik ta so lauthok sakhibaduni ko marup menau koi online guest ki thoram hai tare pauda yumfam oiraga mayamna pukhat pirakpa online guest ki wakhalon tamina bagi thoram duma hojik ta loisin jakre makha tarak pasina koi gi caller gi oiba wakhalon thambiu haibani marup menau gi oiba wakhalon pauda yumfam oiba ai tare thambiu haibani guest gi sorry ai je makok to taja hogre bako thabangna simma maram oidona hogja amda yaujarakpane ba aduna aina kana taw jawdre adu gi manga pi gani hoi thagachari call to birakpa hello good morning ai yai boktagi manga kaino medam khoi hujiki irang se irang ji matang da hai je gadi medam khoi manipur lengak na su india lengak na su to bidre hai budi khoi gi mi mak ta ha le hai su nga ani hat ki gi sim cham pam jang su dam pur mang ki du mi phai kha hai ba khoi gi hat bu do adu du ga phar ga kai gi da mak ta khoi gi asiba ma sa do bu thok ngam da pafum du bunun bu bi ba yari ne ba yam da utsai ba ma de dum yawi ko habdi malhallaga dum tokpa hai time da aduna akoi isana sabu kanjaba natragadi asigi kaino sida khoi gi manipur gi khuna sida hai tar mai tai khoi gi isana kanjaba natragadi upai le tabai phim da leire abula aduna akoi kidan hena isana kanjana ngai akoi arai ba thongna adagi toksin puthongna ga kanmina ji hai bo pham ji thamjage da hoi thagachari sage bo wakhalon thambirakpa maruina khoi gi satra ani
mafam khangdana mangki balai khidra haibadi khange tawbadabu asiba hakchang magi sharu polang singdu thiba fangdriba sigi matang haidare ko koigi chenabadi fare hairaga madu thiba fangdribadu karigino miyamda utchairibra haibagi wakhalonda maroina thambirak base kangpok pida ngani mangi bagi su chenabadi dum phai aduga masadi puthokung amgidibda hoi adu singdu haidare aduna moidi kumai yengna leirabadina akhoi di isa kanjana bidam te isa na sindaji tongmina si mayam maitai koigi leiba khudimok se da haidare maroina shiriba akhoi khaktamak mangjagadori bani aduna akhoi section si ariba thongna pangal puthoktana akhoi hotna si haibadani ko thagachori kol tobirak isa ge ba wakhalon thambiba Hello. Ma'am Biju, I ulo lai dam dai kai da ki tilo tama lai sam. Taram nok siri. Kai kum na jari. Hai bi. Ai ko gi radio je ai je ya da ban number mo kan da YouTube ta dum ta ja ba. Ko gi oja Hemanta Kumar na ngang ba ji ta ba yam nungai ja ba do sum ta jaram ba jida sum kakthal la kan da ko gi kaino taw ba do question ga hang ba do. Lepsan ninga da na dum kaino taw jar ba hang jan ninga ga du. Aduna oja bu hai ningai le ta na thagat jari oja gi khanaw da gi tholak ko ai jing je. Si ju yam man yami. Nei na roi jing ji am nungai da ta ba da. Mem Biju moi na ngangak pa ji wakhal lo sing ji yam na khoi da ju wok se yam na thu e hai tare. Aduga ai gi oi ba mot su pukhat cha ge ko mem. Hoi thambi. Akhoi gi laingak ga si dai khoi gi kaino na aram bai tengol gi sil inaw na ai khoi gi wafam taruk thangat khare ko. Akhoi gi wafam taruk singa do mo hanna naw hongna na ning singa bada Manipur da NRC jatna handuna illegal immigrant sing halan siba dai kuki militian singa tawna ri ba sulo phokpa Myanmar da gi changchal ri ba refugee Mizoram da thambi kiba border fencing khaba Manipur da gi Assam rifle lo phokhiba amasung kuki illegal immigrant sing ST list da gi lo phokpa sine ba ko akhoi gi isil inaw arambai isa inaw singjina thambi gi ba jingje ado akhoi na haijaningi na masi koi mithi bong mitambal ojaroi gana koi gi kaino gi lining thau sana mahi de ibudo pakhang bagi mamang da wasak sari wasak tana tau gare ba ko ada hari ba sari wasak tana tauri ba pochi koi gi thabak oina onthorak pa jinne ba yam maru oi je aduna thabak oina onthok pirak na bagi damakta akoi gi laibi gi ba akoi gi MLA kunga mapal amadi khoi gi MP ani yaw na ko kano punna khoi gi MP ani ga punna minut akhoi kuncha ga mapan na machi gi ipurup se kan gani khot kan na khoi gi wasak se lobi gare ba adai da hajik se khoi gi ojana ju marik sumna dum matam leibi ki bikta habi ri ko ojajin khana nei na bi ri bajinna akhoi gi machi assembly phamma kan da loga da ba recommendation thagada assembly phammaga warep logada mayam ama yawi hariba ado machi athuba matamda khoi gi lobi ra kanda machi gi recommendation thadana kotana khoi gi tuminna laithok pi da thabak se thabak oina pangthok na ba garang khoi gi changjal la kanda tawbajina afaba oigadara khali machi khoi gi MLA minister oiriba jingji jo khoi gi ini khoi gi thurup ni jati ni adagidi arambai gi icha inaw jingjo khoi mitai phurup ni aduga makhoina thariba numit 15 ni jigi matam je piri bajida khoi gi garigumba thabak oina pangthok nanabagi moida khoi gi positive kaino je we je uba ipang phangdragadi machida apha phata haibadi lining thok sana mahi ibudo pakhang bagi khoi gi na kaino tawgadawba pigadawba khoi gi dandi do adu arambai na oina onjal la kanda khoi gi lining thok sana mahi ibudo pakhang ba sarakadara na pakhatcha ba hai tare ado madu thoktana ba khoi gi kaino tawna thabak se phaba achumba maikai rom da changjan na ba hona ba ya ba yamna hona budi hona biramgani masak thokna khoi gi hona bagi poto adu do yamna kanna uhanningi haibadi hekta giri kaino tawrakana masigi phataba phone do la hanjaningde akhoi gi leibak side imu nai mu ta bagi thabak se masi yamna heman gare aduna masida
ꯃꯗꯨ ꯇꯧꯗꯔꯦꯅ ꯃꯟꯇ꯭ꯔꯤ MLAꯁꯤꯡꯒꯤ ꯌꯨꯝꯗ ꯊꯣꯝꯖꯟꯗꯅ ꯑꯗꯒꯤꯗꯤ ꯑꯁꯣꯛ ꯑꯄꯟ ꯑꯗꯒꯤꯗꯤ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯕ ꯇꯧꯔꯛꯄ ꯊꯕꯛ ꯑꯩꯁꯦ ꯑꯗꯨ ꯑꯐꯕ ꯅꯠꯇꯦꯕ ꯑꯗꯨꯒꯨꯝꯕꯗꯨ ꯊꯣꯛꯇꯕꯁꯨ ꯑꯣꯏꯖꯅꯨ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯄꯁꯨ ꯑꯣꯏꯖꯅꯨ ꯑꯗꯨꯒ ꯊꯕꯛꯁꯦ ꯃꯥꯡꯂꯣꯝꯗ ꯒꯔꯪ ꯆꯪꯁꯤꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯛꯇꯕꯨꯗꯤ ꯌꯥꯄꯣꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯦꯛ ꯎꯖꯕ ꯃꯇꯝꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦꯕ ꯑꯗꯨꯒ ꯑꯃꯇꯪꯒ ꯀꯩꯅꯣ ꯊꯝꯖꯔꯝꯒꯦꯕꯀꯣ ꯃꯦꯝꯕꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯂꯥꯟ ꯅꯪꯉꯒ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯁꯦꯔꯧꯗꯒꯤ ꯃꯣꯔꯦꯗꯒꯤ ꯑꯗꯨꯗꯒꯤ ꯂꯥꯛꯏꯁꯤꯡꯁꯦ ꯃꯥꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯉꯝꯕꯁꯨ ꯌꯥꯎꯅꯤ ꯑꯗꯒꯤꯗꯤ ꯀꯔꯕꯥꯔ ꯇꯧꯔꯒ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯌꯨꯝꯕꯥꯂꯣꯟ ꯑꯃꯗ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯥꯕ ꯆꯥꯗꯕ ꯅꯨꯡꯉꯥꯏꯅ ꯃꯣꯏꯒꯤ ꯀꯩꯅꯣꯝꯗ ꯍꯤꯡꯉꯒ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯟꯁꯤꯅ ꯆꯩꯊꯦꯡꯁꯦ ꯄꯤꯔꯒ ꯃꯈꯣꯏꯁꯤꯗ ꯂꯥꯟꯁꯤꯒꯤ ꯊꯦꯡꯅꯔꯛꯄꯒꯤ ꯑꯋꯥꯕ ꯑꯃ ꯂꯩꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯂꯥꯟꯁꯤꯒꯤ ꯑꯣꯏꯅ ꯂꯧ ꯎꯕ ꯌꯥꯗꯕ ꯂꯧꯐꯝꯁꯦ ꯁꯤꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯅꯕ ꯀꯥꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 59 ꯂꯥꯛ 6 ꯁꯦꯟꯐꯝ ꯀꯥꯏꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯀꯥꯏꯈꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯧꯃꯤꯁꯤꯡꯁꯤꯗꯀꯣ ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕꯤꯌꯨ ꯂꯥꯟꯁꯤꯒꯤ ꯉꯍꯥꯋꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯖꯅꯤꯡꯕ ꯇꯧꯖꯅꯤꯡꯕ ꯌꯦꯞꯆꯅꯤꯡꯕ ꯑꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯁꯦꯟ ꯆꯥꯗꯅ ꯑꯩꯒꯤ ꯐꯨꯔꯤꯈꯥꯎꯗ ꯆꯪꯅꯅꯕ ꯍꯣꯠꯅꯕ ꯒꯥꯏꯁꯦ ꯃꯁꯤ ꯄꯥꯞ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯏꯇꯣꯡ ꯐꯝꯗꯣꯡꯕꯁꯤꯡꯅ ꯃꯁꯤꯗ ꯆꯥꯅꯅꯕ ꯍꯥꯏꯕꯗꯤ ꯂꯥꯟꯁꯦ ꯄꯨꯛꯀꯤ ꯂꯥꯟ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯂꯥꯟ ꯍꯥꯏꯕ ꯑꯃ ꯑꯅꯤꯅꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯆꯈꯥꯎꯒꯤ ꯂꯥꯟꯒꯤꯁꯤꯁꯨ ꯃꯁꯤꯁꯨ ꯑꯀꯟꯕ ꯀꯩꯅꯣ ꯑꯃꯅꯦꯕ ꯁꯦꯠꯇꯕ ꯌꯥꯗꯦ ꯆꯥꯗꯕ ꯌꯥꯗꯦ ꯂꯥꯟ ꯅꯪꯅ ꯂꯥꯛꯏꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯒ ꯂꯥꯟ ꯅꯪꯗꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛ ꯀꯩꯅꯣꯝꯃꯗꯅꯦꯕ ꯑꯩꯈꯣꯏ ꯂꯩꯅꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯊꯥꯗꯔꯛꯏꯕ ꯁ꯭ꯄꯤꯁꯤꯌꯦꯜ ꯄꯦꯀꯦꯖ ꯁ꯭ꯀꯤꯝꯁꯦ ꯍꯥꯏꯕꯗꯤ ꯂꯥꯟꯁꯤꯒ ꯀꯩꯅꯣ ꯇꯧꯅ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯗꯔꯛꯏꯕ ꯁꯤꯒꯨꯝꯕ ꯁꯦꯟꯊꯪꯁꯤꯡꯁꯦ ꯐꯪꯐꯝ ꯊꯣꯛꯑꯕ ꯕꯤꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯃꯐꯝ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁꯤ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯃꯦꯝꯕꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯏꯁꯥꯒꯤꯕꯨ ꯋꯥꯈꯜꯂꯣꯟ ꯋꯥꯐꯝ ꯑꯅꯤ ꯍꯥꯏꯇꯥꯔꯦ ꯄꯨꯈꯠꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ ꯇꯤꯂꯣꯇꯃꯥ ꯍꯜꯂꯣ ꯕꯨꯀꯝꯅ ꯆꯤꯡꯁꯨꯕ ꯂꯥꯏꯁ꯭ꯔꯝ ꯈꯥꯃꯣꯡ ꯑꯁꯨꯝ ꯂꯩꯀꯥꯏꯅ ꯃꯦꯝꯕꯤ ꯀꯥꯏ ꯈꯨꯝꯖꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯦꯝ ꯉꯁꯤꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎ ꯑꯃꯇꯪ ꯊꯝꯖꯒꯦ ꯍꯥꯏꯕꯤꯌꯨ ꯃꯦꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯊꯥꯡꯒꯩ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯧꯍꯟꯗꯕ ꯌꯥꯕꯅꯤ ꯌꯦꯡꯕꯤꯌꯨ ꯉꯁꯤꯃꯛ ꯚꯥꯔꯠꯀꯤ ꯏꯇꯤꯍꯥꯁ ꯑꯃꯇꯪ ꯅꯩꯅꯗꯅ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕꯁꯤ ꯅꯊꯨꯔꯥꯝ ꯒꯣꯗꯁꯦ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯃꯇꯝꯗꯗꯤ ꯅꯊꯨꯔꯥꯝ ꯒꯣꯗꯁꯦꯕꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯕ ꯅꯊꯨꯔꯥꯝ ꯒꯣꯗꯁꯦꯕꯨ ꯑꯃꯨꯛ ꯃꯁꯤ ꯏꯇꯤꯍꯥꯁꯅ ꯁꯥꯈꯤꯕꯅꯤ ꯍꯧꯖꯤꯛ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯔꯤꯕ ꯂꯥꯟꯁꯤ ꯀꯅꯥꯅ ꯃꯤ ꯍꯥꯠꯂꯤ ꯀꯅꯥꯅ ꯍꯥꯠꯇꯣꯏꯁꯤ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯉꯁꯤꯃꯛ ꯅꯝꯕꯔ 4 ꯀꯔꯕꯥꯔ ꯇꯧꯔꯤꯕꯁꯤꯡꯁꯤ ꯃꯤ ꯍꯥꯠꯂꯤꯕꯅꯤ ꯃꯈꯣꯏꯁꯨ ꯇꯞꯅ ꯃꯈꯣꯏꯅ ꯍꯥꯠꯂꯤꯕ ꯃꯤꯁꯤꯗꯤ ꯃꯤ ꯑꯃꯈꯛ ꯅꯠꯇꯦ ꯃꯤꯑꯣꯏ ꯈꯨꯗꯣꯡ ꯃꯌꯥꯝ ꯑꯃꯅꯤ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯇꯞꯅ ꯍꯥꯠꯂꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯁꯤꯗ ꯃꯤꯑꯣꯏꯁꯤ ꯃꯁꯤꯡ ꯁꯨꯝ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨ ꯀꯅꯥꯅ ꯈꯪꯅꯗꯦ ꯑꯃꯨꯛꯁꯨ ꯌꯨ ꯍꯥꯏꯕ ꯌꯨꯁꯤꯅ मियोई क्या पुनसीबू तपना तपना सुम हालाइबन किसी मियो हाथ मखल अमन मियोई हाथ मखल मयाम सी तोंगान तोंगान नोमैन काबा हाथपा हांगा यालगा हाथपा सिगु सुम मयाम अमा लेरिबन असी कनामदन खंगदे नोमैन हाथपा मी खक्तबु नोमैन हाथ मी हाले ने लौनबा युना हाथपा अदो कानीना हाथपा नंबर 4 ना हाथपा सिंगसी कनामदन मी हाले कनाम लौनदबा हेन दुम मखोइदा छगुटपगी मोंग अमा खक्कोन हे उजबा मसी यारगदे इसिलिनाउ सिंगना पाउसी मुन्ना ताबीरगा अखोय तोइबा थबकसिदी लालेना इंडिया गवर्नमेंट मणिपुर गवर्नमेंट प्रजाना लखलिबा खोंथांसिना चुमिना अखोय तोइबा थबकसी आइगी इसादा इशूदा सुमाइना तोरागदी अखोय करी ओइगदगे हाइबा छाना खंथबम थुई मसे मुतंग खंथबियो हाइदना आई रेडियोगी मतेंग लौजरगा आई मयामदम का अपील तोजरिबनी अदना पाउसी हेक्ताबगा नत्तबा अमरोम हेक्तननबा अखोयगी प्रजासिंगनि हे ओनसिनदिसे मसीम भी है नबी सी तो कदरनी मतलब ततागदी आइने
ꯀꯩꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯒ ꯍꯜꯂꯛꯑꯒ ꯀꯩꯁꯨ ꯈꯪꯖꯟꯗꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯨꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯗꯨꯅ ꯄꯥꯎꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯄꯥꯎꯗꯨꯒꯤ ꯑꯆꯨꯝ ꯆꯨꯝꯗꯁꯤ ꯅꯩꯅꯕꯤꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡꯗ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯤ ꯑꯃꯗ ꯄꯅꯤꯁꯃꯦꯟ ꯄꯤꯕꯁꯤ ꯌꯥꯗꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯅꯒꯗꯕꯅꯤ ꯑꯗꯨ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗꯤ ꯀꯅꯥꯃꯠꯇꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯒꯤ ꯃꯃꯤ ꯎꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯑꯋꯥꯐꯝꯗ ꯂꯩꯅꯔꯤꯕ ꯌꯦꯡꯉꯨ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯀꯌꯥꯅꯣ ꯌꯦꯡꯕꯤꯌꯨ ꯉꯁꯤꯃꯛ ꯂꯩꯔꯤꯕꯁꯤ ꯃꯤꯑꯣꯏ 50-60ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯅ ꯇꯨꯝꯃꯤꯕ ꯆꯥꯔꯤꯕ ꯖꯒꯥꯁꯤꯡꯗꯣ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯁꯤꯗ ꯀꯌꯥꯝ ꯋꯥꯅ ꯂꯦꯜꯂꯝꯒꯅꯤ ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣই ꯃꯁꯦꯟ ꯁꯤꯒꯗꯕ ꯉꯥꯛꯅꯤ ꯁꯤꯒꯗꯕ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯥꯒꯤ ꯉꯥꯏꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯒ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯅ ꯂꯥꯜꯂꯦꯕꯨ ꯍꯥꯏꯔꯒ ꯍꯦꯛ ꯂꯦꯞꯈꯤꯕꯗꯤ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏꯕ ꯉꯥꯛꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯤꯕ ꯅꯥꯏꯕꯅꯤ ꯌꯥꯝꯅ ꯁꯥꯡꯕꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ 90 ꯆꯥꯝꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯆꯥꯝꯃꯁꯤꯗ ꯑꯩꯅ ꯇꯧꯔꯝꯒꯗꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯤꯡꯂꯝꯕꯒꯤꯗꯃꯛ ꯑꯩꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯁꯃꯥꯖꯁꯤꯗ ꯇꯧꯔꯝꯕ ꯑꯐꯕ ꯊꯕꯛꯇ ꯈꯔ ꯇꯧꯔꯝꯕ ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯤꯡꯆꯠ ꯑꯣꯏꯍꯧꯒꯗꯕꯅꯤ ꯑꯩꯒꯤ ꯃꯤꯡꯆꯠꯄꯨ ꯊꯝꯃꯝꯗ꯭ꯔꯕ ꯃꯥꯂꯦꯝꯗ ꯑꯩ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯩ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯕꯁꯤꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯑꯃꯒ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯦꯝ ꯑꯩ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯦꯝ ꯄꯥꯎꯁꯦ ꯑꯃꯠꯇꯒ ꯈꯤꯇꯪ ꯁꯝꯊꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯄꯥꯎꯁꯤ ꯃꯨꯟꯅ ꯇꯥꯕꯤꯔꯒ ꯄꯥꯎꯁꯤꯅ ꯄꯤꯔꯤꯕꯁꯤ ꯀꯔꯤꯅೋ ꯍꯥꯏꯕꯁꯤ ꯈꯟꯅꯗꯕ ꯃꯥꯅ ꯉꯥꯡꯈꯤꯕꯗꯨ ꯑꯗꯨꯅꯤ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯄ ꯃꯁꯤꯒꯤ ꯍꯩꯅꯕꯤꯁꯤ ꯇꯣꯛꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯎ ꯑꯃ ꯄꯨꯈꯠꯈ꯭ꯔꯒꯗꯤ ꯄꯥꯎꯁꯤꯒꯤ ꯑꯐ ꯐꯠꯇꯗꯨ ꯑꯩꯈꯣꯏ ꯅꯩꯅꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯡꯉꯣꯝꯕꯅ ꯍꯥꯏꯕꯤꯈꯤꯕꯁꯤꯡ ꯑꯩꯈꯣꯏ ꯇꯥꯕꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯝꯕ ꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯤꯗꯤ ꯇꯨ ꯆꯨꯝꯕꯤꯗꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯇꯨ ꯆꯨꯝꯃꯛꯄ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯔꯒ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕꯤꯕ ꯀꯩꯒꯤꯅꯣ ꯃꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅꯤ ꯑꯩꯈꯣꯏꯕꯨ ꯁꯦꯟꯕꯤꯅꯕ ꯑꯩꯈꯣꯏ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯥꯊꯩ ꯂꯩꯕꯤꯔꯤꯕꯅꯣ ꯉꯁꯥꯏ ꯚꯣꯠ ꯂꯦꯞꯅꯤꯡꯕ ꯀꯥꯡꯕꯨꯁꯨ ꯊꯣꯛꯄꯤꯔꯛꯂꯣ ꯚꯣꯠ ꯇꯧꯕꯤꯔꯤꯕ ꯚꯣꯠ ꯀꯥꯗ ꯂꯩꯕꯁꯤꯡꯁꯨ ꯊꯣꯛꯃꯤꯟꯅꯔꯛꯂꯣ ꯑꯗꯨ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛꯁꯤ ꯇꯧꯃꯤꯟꯅꯕꯗ ꯀꯌꯥꯝ ꯑꯀꯥꯏꯕ ꯂꯩꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯚꯣꯠ ꯂꯦꯞꯅꯤꯡꯕꯁꯤꯡꯅ ꯃꯇꯥꯏꯗ ꯂꯦꯞꯄꯤꯔꯤꯕꯅꯣ ꯑꯗꯨꯒ ꯚꯣꯠ ꯀꯥꯒꯗꯕꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯥꯊꯩ ꯑꯃ ꯂꯩꯕꯤꯔꯤꯕꯅꯣ ꯃꯤ ꯀꯌꯥꯝ ꯁꯦꯟꯈꯤꯗꯕꯅꯣ ꯃꯤ ꯁꯤꯔꯒ ꯃꯈꯣꯏꯒꯤ ꯄꯦꯟꯖꯕꯅꯤ ꯀꯔꯤꯅꯣ ꯃꯈꯣꯏ ꯇꯣꯡꯖꯕꯅ ꯀꯔꯤꯅೋ ꯃꯈꯣꯏꯗꯤ ꯚꯣꯠ ꯑꯃ ꯍꯦꯜꯂꯒ ꯚꯣꯠ ꯀꯥꯒꯗꯕꯅꯤ ꯃꯤ 5 ꯁꯤꯕ ꯃꯇꯝꯗ ꯃꯥ ꯚꯣꯠ 5 ꯋꯥꯠꯂꯒ ꯃꯥ ꯚꯣꯠ ꯃꯥꯏꯊꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯤꯌꯨ ꯍꯥꯏꯕꯁꯤꯅ ꯃꯦꯝ ꯈꯔ ꯑꯣꯏꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯄ Hello. Hello. Good morning, ma'am. Good morning. Jarayba imang Imphaldagi angongni ma'am. Habiyu. Ma'am net gi tang ahum daina ngasi bokta tholaiba iranghi khannaba nainaba mayam ge hoigi discussion ji radio TV oro khabar oro ahamba thani ahum mari bokti yam pamna hoigi taning amni wari inda hꯧꯖꯤꯛꯇꯤ ꯍꯟꯖꯤꯟ ꯁꯨꯝ ꯉꯥꯡꯅꯕ ꯂꯩꯕꯒꯤ ꯉꯁꯤ ꯄꯨꯈꯠꯅꯩꯁꯤꯁꯨ ꯍꯌꯦꯡ ꯋꯥꯍꯩ ꯈꯔ ꯑꯣꯟꯊꯣꯛꯄꯅꯤ ꯄꯥꯟꯗꯝꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯑꯗꯒꯤ ꯁꯥꯟꯅꯕꯤꯔꯛꯑꯁꯨ ꯑꯩꯈꯣꯏꯅ ꯄꯨꯈꯠꯂꯁꯨ ꯑꯗ ꯃꯁꯤꯗꯩꯗ ꯈꯟꯅ ꯅꯩꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯗꯤꯁꯀꯁꯟ ꯇꯧꯔꯤꯁꯦ ꯃꯁꯤ ꯇꯥꯕꯤꯅꯕꯗꯤ ꯑꯃꯐꯥꯎ ꯂꯩꯇꯕ ꯑꯗꯒꯤ ꯗꯤꯁꯀꯁꯟ ꯇꯧꯔꯤꯕ ꯑꯩꯕꯨ ꯌꯥꯎꯔꯤꯃꯦ ꯑꯩꯕꯨꯛꯇ ꯄꯨꯈꯠꯄ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯩ ꯐꯣꯡꯗꯣꯛꯄ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯣꯡꯗꯣꯛꯏꯕ ꯄꯦꯅꯦꯂꯤꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏꯗꯤ ꯀꯔꯤꯝꯐꯥꯎ ꯂꯩꯇꯕꯗꯧꯅ ꯀꯔꯤꯝꯐꯥꯎ ꯉꯥꯡꯕꯗ ꯐꯕꯒꯤ ꯃꯑꯣꯡꯗ ꯇꯧ ꯂꯩꯔꯒ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤ ꯑꯁꯤ ꯃꯣꯏ ꯉꯥꯡꯉꯤꯁꯦ ꯇꯥꯎꯅ ꯌꯥꯝ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯑꯣꯏꯕꯅꯦ ꯍꯥꯏꯔꯨꯕ ꯍꯣꯏ ꯃꯔꯨꯞ ꯑꯉꯧ ꯃꯔꯝꯇꯪ ꯊꯠꯆꯒꯦ ꯏꯁꯥꯒꯤ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯔꯨꯞꯀꯤ ꯋꯥꯐꯝꯁꯤꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯩꯔꯒ ꯆꯠꯈꯤꯗꯣꯔꯦ ꯍꯣꯏ ꯑꯗ ꯍꯣꯏ ꯅꯩꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯊꯩꯒꯗꯣꯔꯦ ꯑꯗꯣ ꯀꯩꯅꯣꯅꯤꯗ ꯈꯤꯇꯪ ꯐꯥꯎꯔꯛꯄ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯊꯝꯕꯤꯒꯦꯅ ꯇꯧꯕꯅꯦ ꯍꯣꯏ ꯑꯗꯣ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯅ ꯊꯝꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯈꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯄꯥꯟꯗꯝꯗꯤ ꯐꯪꯗꯦꯗꯅꯀꯣ ꯃꯌꯥꯝ ꯑꯗ
ꯑꯩꯈꯣꯏꯅ ꯇꯥꯏꯅꯒꯗꯣꯏꯁꯤꯁꯨ ꯀꯅꯥꯗꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯦꯝꯁꯨ ꯉꯥꯏ ꯑꯩꯁꯨ ꯉꯥꯏ ꯑꯃꯁꯨ ꯉꯥꯏ ꯂꯣꯏ ꯉꯥꯡꯕꯗ ꯂꯣꯏ ꯐꯔ ꯂꯩꯔꯒ ꯊꯕꯛ ꯑꯣꯏꯅ ꯇꯧꯅꯅꯕꯒꯤ ꯂꯝꯕꯦꯟꯗ ꯅꯍꯥꯟ ꯇꯥꯡ 24ꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯗ ꯑꯃ ꯊꯝꯃꯦ ꯑꯗꯨꯒꯤ ꯐꯣꯟꯗꯨ ꯍꯧꯖꯤꯛ ꯀꯔꯤꯃꯨꯛ ꯑꯗꯩ ꯍꯧꯖꯤꯛ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯅꯔꯛꯏꯁꯦ ꯃꯗꯨꯗ ꯂꯧꯔꯤꯕꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯈꯛꯇꯒꯤ ꯋꯥꯔꯦꯅꯦ ꯑꯗꯨꯅ ꯀꯩꯅꯣꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯩꯅꯣ ꯃꯤꯐꯝ ꯑꯣꯏꯅ ꯋꯥꯔꯦꯡ ꯀꯦꯟꯗ꯭ꯔꯗ ꯊꯥ ꯌꯥꯕꯁꯨ ꯑꯣꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯨ ꯍꯥꯏꯔꯦ ꯈꯨꯗꯝ ꯑꯃ ꯄꯤꯔꯕꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯨ ꯍꯥꯏꯁꯤꯗ ꯐꯝꯃꯨ ꯌꯥꯗꯦ ꯃꯁꯤ ꯐꯝꯅꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦꯕ ꯑꯩꯈꯣꯏ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯆꯤꯟ ꯌꯣꯠꯊꯔꯒ ꯑꯃꯨꯛꯇꯪ ꯂꯥꯜꯍꯧꯕ꯭ꯔꯥ ꯑꯗꯩ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯄꯪꯆꯩꯗ ꯆꯩꯅꯕ ꯄꯉꯥꯡꯗ ꯉꯥꯡ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯪꯍꯣꯟꯗ ꯌꯦꯠꯅꯕꯅ ꯍꯔꯥꯎꯅꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯁꯨꯝ ꯑꯗꯒꯤ ꯚ꯭ꯌꯨ ꯌꯥꯝꯅꯕ ꯈꯔ ꯑꯃꯅ ꯃꯦꯗꯤꯌꯥ ꯈꯔꯗꯅ ꯚ꯭ꯌꯨ ꯌꯥꯝꯅꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯌꯥꯝꯅꯕꯔꯣꯝꯗ ꯂꯥꯛꯄ ꯄꯦꯟꯖꯗꯕꯗꯨꯒꯤ ꯋꯥꯅꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯃꯤꯟꯅꯅꯤꯡꯉꯛꯄ ꯏꯁꯥꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯔ ꯍꯣꯏ ꯚꯥꯞ ꯇꯥꯖꯔꯦ ꯃꯔꯨꯞ ꯑꯉꯧꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯗ ꯈꯛꯇꯪ ꯂꯥꯎꯕ ꯅꯠꯇꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯩ ꯁꯣꯏꯁꯨ ꯌꯥꯎꯔꯒꯦ ꯍꯦꯛꯇ ꯇꯧꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯑꯃꯗꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ